जय श्री कृष्ण। जय श्री कृष्ण चैतन्य प्रभु नित्यानंद श्रीराप्त गदाधर शिवासादि गौर भक्त वृंद। हरे कृष्णा हरे कृष्ण 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 हरे कृष्ण हरे 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 राम राम हरे हरे राम 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 हरे 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 हरे। ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯇꯝ ꯈꯔꯗꯤ ꯑꯃꯨꯛ ꯕ꯭ꯔꯦꯛ ꯂꯩꯔꯨꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯃꯨꯛ ꯏꯃꯥ ꯊꯣꯛꯂꯛꯇꯕꯗꯨꯗ ꯄꯥꯈꯠꯇꯅ ꯃꯦꯁꯦꯖ ꯇꯧꯔꯛꯑꯒ ꯏꯆꯦ ꯕꯥꯕꯤ ꯁꯣꯔꯥꯏ ꯁꯝꯅ ꯍꯪꯉꯛꯄꯅꯦ ꯏꯃꯥꯗꯣ ꯐꯣꯟꯁꯨ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯀꯩꯗꯧꯔꯒꯦꯅ ꯑꯗꯨꯅ ꯏꯃꯥ ꯐꯣꯟꯗꯣ ꯑꯝꯇꯪ ꯄꯥꯏꯕꯤꯌꯨ ꯑꯩꯒꯤ ꯐꯣꯟꯁꯦ ꯁꯤꯒꯤ ꯗꯤꯐꯦꯛ ꯑꯃꯅꯅꯦ ꯃꯈꯣꯟꯁꯦ ꯑꯩ ꯂꯩꯈꯠꯄꯁꯤ ꯀꯌꯥ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯂꯩꯊꯔꯒ ꯂꯩꯔꯝꯕ ꯑꯩ ꯇꯥꯗꯕꯅꯤ ꯑꯗꯨ ꯂꯩꯈꯠꯍꯜꯂꯣ ꯑꯗꯨꯒ ꯑꯗꯨꯝ ꯏꯃꯥꯅ ꯇꯥꯗꯕ ꯁꯤꯒꯨꯝꯕꯁꯤꯗ ꯃꯌꯥꯝꯅ ꯍꯦꯛ ꯄꯥꯈꯠꯄꯤꯕ ꯑꯗꯣ ꯀꯩꯝ ꯄꯥꯈꯠꯄꯤꯒꯅꯨ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯗꯦꯜꯂꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯀꯩꯅꯣ ꯚꯒꯋꯠ ಶ್ರೀಮದ್ ಭಾಗವತಂ ಪಾಬ ಹೌರೆ ಕುಂತಿ ಪಾರೆ ಅದುಗ ವೀಕೆಂಡ್ಸಿನ ಇಮಾನ ಪಾನಬ ಐನ ಸಿಂಜಬನೆ ಅದುದಿ ಇಮಾ ಅಖೋಯ್ ಇಮಾದ ಸಿನಜರಗೆ ಇಮಾನ ngasiಗಿ ತೌಗದಬಸಿ ಅಖೋಯ್ ಮಯಾಮದ ಹೈಬಿರೋ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ ꯃꯇꯝ ꯈꯔꯗꯤ ꯈꯤꯇꯪ ꯂꯦꯞꯆꯔꯨꯔꯦ ꯏꯆꯥꯅꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯑꯩꯗꯤ ꯂꯦꯞꯇꯤ ꯂꯦꯞꯅꯤꯡꯗꯕꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯣꯟ ꯍꯦꯛ ꯌꯥꯔꯛꯇꯕ ꯀꯩꯗꯧꯔꯛꯄ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯈꯔ ꯀꯩꯅꯣ ꯇꯧꯔꯤꯖꯥꯠꯅꯤꯗ ꯑꯗꯣ ꯑꯩ ꯊꯥꯡꯉꯩꯁꯦꯡꯅ ꯀꯨꯜꯂꯒ ꯅꯥꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯅ ꯉꯁꯤꯁꯤ ꯑꯩ ಶ್ರೀ ಕೃಷ್ಣꯒꯤ ꯚꯩꯒꯆꯟꯗ꯭ꯔꯅ ꯁꯥꯃꯨ ꯐꯥꯕꯗꯒꯤꯅ ꯃꯥꯒꯤ ꯅꯤꯔꯨꯄꯟ ꯇꯧꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯩ ꯍꯧꯖꯤꯛ ꯄꯥꯖꯒꯅꯤ ꯍꯥꯟꯅꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄꯅꯤ ꯑꯩꯅ ꯄꯥꯖꯒꯅꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯒꯦ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯈꯔꯒ ꯍꯥꯞꯄꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯒꯦ ꯉꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯀꯥꯏꯅꯗ ꯍꯧꯕ ꯊꯩꯕꯣꯡ ꯄꯥꯝꯕꯤꯁꯦ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯒ ꯇꯧꯕꯁꯤꯅ ꯅꯤꯔꯨꯄꯣꯟ ꯇꯧꯕꯒꯤ ꯐꯤꯕꯝ ꯅꯤꯔꯨꯄꯣꯟ ꯇꯧꯕꯒꯤ ꯎꯁꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨꯒꯤ ꯈꯟꯅꯕꯒꯤ ꯃꯇꯥꯡꯅꯤ ꯍꯧꯖꯔꯛꯂꯒꯦ ꯑꯗꯨꯝ ꯇꯥꯕꯤꯒꯅꯤ ꯃꯗꯨ ꯎꯕꯗ ꯍꯥꯏꯕꯗꯤ ꯀꯩꯅꯣꯅꯤ ꯃꯗꯨ ꯎꯕꯗ ꯍꯥꯏꯔꯤꯁꯦ ꯎꯔꯤꯁꯤ ꯁꯕꯖꯦꯛꯁꯦ ꯑꯩꯅ ꯄꯤꯔꯝꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯎꯁꯤ ꯌꯥꯟꯅꯕꯒꯤ ꯇꯧꯔꯛꯄ ꯆꯣꯂꯣꯟ ꯃꯌꯥꯝꯗꯣ ꯑꯗꯨ ꯎꯕꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯗꯨꯅ ꯅꯤꯡꯊꯧ ꯀꯣꯟꯈꯠꯂꯦ ꯀꯔꯤꯒꯤꯅꯣꯗ ꯚꯒꯆꯟꯗ꯭ꯔꯁꯦ ꯋꯥꯟꯊꯈꯤꯕꯅꯤ ꯒꯣꯕꯤꯟꯗꯒꯤ ꯋꯥꯈꯜꯅ ꯚꯩꯒꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖ ꯂꯥꯏꯕꯛ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯨ ꯈꯟꯅꯩ ꯅꯤꯡꯊꯧꯒꯤ ꯄ꯭ꯔꯦꯝꯗꯨ ꯎꯕꯗ ꯀꯞꯅꯗꯕ ꯌꯥꯎꯗꯦ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯇꯞꯊꯅꯔꯦ ꯑꯗꯨꯒꯤ ꯇꯨꯡꯗ ꯑꯥꯔꯇꯤ ꯀꯠꯂꯁꯦ ꯍꯥꯏꯗꯨꯅ ꯕ꯭ꯔꯥꯍ꯭ꯃꯟꯅ ꯑꯥꯔꯇꯤ ꯀꯠꯂꯦ ꯄꯨꯡ ꯀꯔꯇꯥꯒ ꯂꯣꯏꯅꯅ ꯏꯁꯩ ꯁꯛꯇꯨꯅ ꯄꯔꯤꯀ꯭ꯔꯃꯥꯁꯨ ꯇꯧꯅꯔꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯦ ꯎ ꯑꯁꯤ ꯌꯥꯜꯂꯁꯤ ꯊꯧꯔꯥꯡ ꯇꯧ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯁꯤꯡꯖꯪ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯦ ꯅꯤꯡꯊꯧ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯗꯟꯗꯕꯣꯠ ꯀꯟꯅ ꯈꯣꯏꯔꯝꯂꯦ ꯅꯤꯡꯊꯧꯅ ꯂꯦꯡꯈꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯃꯅ ꯎ ꯑꯗꯨ ꯈꯨꯔꯨꯝꯂꯒ ꯂꯥꯏꯕꯛ ꯀꯠꯂꯦ ꯎ ꯑꯣꯏꯅ ꯍꯧꯔꯝꯃꯤꯕꯅꯤ ꯎꯁꯤ ꯀꯔꯝꯕ ꯎ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯃꯗꯨꯒꯤ ꯁꯤꯡꯖꯪꯗꯨ ꯄꯥꯏꯗꯨꯅ ꯎ ꯑꯗꯨꯗ ꯊꯥꯔꯛꯂꯦ ꯊꯥꯔꯨꯕ ꯁꯤꯡꯖꯪ ꯑꯗꯨ ꯁꯠꯄꯗ ꯃꯈꯨꯟ ꯑꯗꯨꯗ ꯏꯅ ꯄꯤꯁꯀꯥꯔꯤ ꯀꯥꯞꯄꯗꯧꯅ ꯐ꯭ꯔꯤ ꯐ꯭ꯔꯤ ꯀꯥꯝꯊꯣꯔꯛꯈꯤ ꯃꯗꯨ ꯎꯕꯗ ꯚꯩꯒꯆꯟꯗ꯭ꯔ ꯅꯤꯡꯊꯧꯅ ꯃꯥꯡꯂꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯨꯟ ꯑꯗꯨꯗ ꯃꯀꯣꯛꯇꯒꯤ ꯀꯣꯛꯇꯣꯟ ꯑꯗꯨ ꯃꯦꯟꯗꯨꯅ ꯊꯝꯈꯤ ꯃꯗꯨꯗꯒꯤ ꯀꯤꯅꯕꯅ ꯈꯨꯠꯂꯥꯏ ꯊꯥꯕ ꯉꯝꯅꯈꯤꯗ꯭ꯔꯦ ꯅꯤꯡꯊꯧꯅ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯈꯣꯏ ꯎ ꯑꯁꯤ ꯌꯥꯟꯕ ꯌꯥꯔꯔꯣꯏ ꯃꯔꯨꯒ ꯀꯣꯟꯅꯅ ꯐꯨꯛꯂꯁꯤ ꯌꯥꯊꯪ ꯄꯤꯔꯛꯂꯦ ꯄ꯭ꯔꯖꯥꯅ ꯌꯣꯄꯥꯛ ꯂꯧꯔꯨꯗꯨꯅ ꯑꯀꯣꯏꯕꯗꯨ ꯈꯨꯠ ꯅꯥ ꯇꯧꯊꯣꯛꯇꯨꯅ ꯃꯔꯨꯒ ꯂꯣꯏꯅꯅ ꯐꯨꯛꯂꯛꯂꯦ ꯃꯁꯥ ꯃꯔꯦꯡ ꯀꯛꯊꯠꯂꯦ ꯁꯪꯀ꯭ꯔꯤꯇꯟꯅ ꯃꯥꯡ ꯊꯥꯔꯒ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯄꯨꯔꯛꯂꯒ ꯂꯥꯛꯂꯦ ꯆꯤꯡ ꯑꯗꯨꯗ ꯂꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯄꯅ ꯑꯇꯦꯝꯕ ꯃꯐꯝ
ꯑꯇꯦꯝꯕ ꯃꯐꯝ ꯌꯧꯔꯦ ꯇꯦꯝꯕ ꯆꯞ ꯃꯥꯟꯅꯅ ꯇꯦꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯈꯟꯅꯩ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯤ ꯈꯔꯅ ꯊꯥꯔꯅꯨꯁꯤ ꯑꯁꯨꯝꯅ ꯈꯟꯅꯈꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯟꯅꯔꯣ ꯍꯥꯏꯅ ꯀꯧꯅꯈꯤ ꯃꯐꯝꯗꯣ ꯃꯌꯥꯝ ꯈꯟꯅꯕꯗꯣ ꯑꯃꯨꯛ ꯎꯗꯨ ꯄꯨꯔꯒ ꯂꯥꯛꯄꯅ ꯏꯔꯤꯜ ꯇꯨꯔꯦꯜ ꯊꯦꯡꯅꯔꯦ ꯑꯗꯨ ꯌꯧꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯦ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯎ ꯑꯁꯦ ꯀꯣꯅꯨꯡ ꯌꯧꯅꯕ ꯄꯨꯔꯁꯤ ꯄꯨꯅꯕꯁꯤ ꯋꯥꯅꯔꯅꯤ ꯏꯁꯤꯡꯗ ꯊꯥꯗꯔꯒ ꯄꯨꯔꯁꯤ ꯑꯃꯨꯛ ꯍꯥꯏꯔꯦ ꯃꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗ ꯎ ꯑꯗꯨ ꯊꯥꯗꯔꯦ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯃꯌꯥꯝ ꯆꯤꯡꯗꯨꯅ ꯀꯣꯅꯨꯡ ꯌꯧꯅꯕ ꯄꯨꯔꯛꯂꯣ ꯑꯩꯗꯤ ꯆꯠꯂꯝꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯡꯈꯤ ꯀꯣꯅꯨꯡ ꯌꯧꯔꯛꯑꯕ ꯅꯤꯡꯊꯧꯅ ꯆꯠꯈ꯭ꯔꯕꯗ ꯈꯔ ꯂꯦꯡꯂꯒ ꯃꯅꯥꯏꯕꯨ ꯎꯗ꯭ꯔꯕ ꯑꯗꯨꯗ ꯁꯥꯎꯔ ꯃꯥꯜꯂꯦ ꯎ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯊꯗꯨꯅ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤ ꯈꯔ ꯆꯦꯟꯈꯤꯗꯨꯅ ꯎ ꯑꯗꯨ ꯂꯨꯞꯊꯈꯤꯕꯗꯨ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯂꯨꯔꯦ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯍꯜꯂꯛꯇꯨꯅ ꯚꯛꯇꯤ ꯀꯠꯂꯒ ꯍꯥꯏ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯃꯅꯥꯏ ꯅꯤꯡꯊꯧꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯦ ꯑꯗꯨꯗꯒꯤꯗꯤ ꯃꯅꯥꯏꯒ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯔꯦ ꯚꯩꯒꯆꯟꯗ꯭ꯔ ꯏꯕꯨꯡꯉꯣꯒꯤ ꯏꯁꯥꯅ ꯃꯐꯝ ꯑꯗꯨꯕꯨ ꯃꯃꯤꯡ ꯑꯃ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯑꯗꯨ ꯎꯔꯨꯞ ꯍꯥꯏꯅ ꯀꯧꯅꯈ꯭ꯔꯦ ꯎꯗꯨ ꯂꯨꯞꯈꯤꯕ ꯃꯐꯝꯗꯨ ꯎꯔꯨꯞ ꯍꯥꯏꯅ ꯀꯧꯅꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯄꯨ ꯃꯅꯥꯏ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯔꯦ ꯈꯔ ꯆꯠꯂꯒ ꯑꯩꯅ ꯃꯥꯡ ꯊꯥꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅ ꯂꯤꯂꯣꯡ ꯌꯧꯈ꯭ꯔꯦ ꯃꯅꯥꯏꯅ ꯆꯠꯈꯤꯕ ꯀꯥ ꯏꯕꯨꯡꯉꯣꯗꯤ ꯂꯩꯉꯣꯏ ꯃꯊꯛꯇ ꯂꯦꯡꯈꯠꯇꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯆꯤꯡꯕꯗ ꯆꯠꯂꯨ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯄ꯭ꯔꯖꯥꯅ ꯆꯦꯟꯈꯠꯇꯨꯅ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯍꯪꯒꯠꯂꯨꯔꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯑꯩꯅꯗꯤ ꯑꯗꯨꯝ ꯈꯪꯖꯩ ꯑꯗꯣ ꯑꯇꯥꯕꯅ ꯑꯗꯨꯝ ꯚꯥꯞ ꯇꯥꯕꯤꯗ꯭ꯔꯒꯁꯨ ꯑꯩ ꯑꯗꯨꯝ ꯍꯟꯖꯔꯛꯀꯦ ꯑꯗꯨꯅ ꯄ꯭ꯔꯖꯥꯅ ꯆꯦꯟꯈꯠꯇꯨꯅ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯍꯪꯒꯠꯂꯨꯔꯦ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯪꯀ꯭ꯔꯤꯇꯟꯒ ꯂꯣꯏꯅꯅ ꯑꯥꯔꯇꯤ ꯑꯃꯨꯛ ꯀꯠꯈꯤ ꯍꯥꯏꯗꯤ ꯏꯕꯨꯡꯉꯣꯅ ꯕꯦꯔꯥ ꯇꯧꯔꯛꯄꯗꯨꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯕꯦꯚꯥꯔ ꯑꯆꯔꯣꯟꯗꯣ ꯑꯃꯨꯛ ꯍꯧꯕ ꯃꯐꯝ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯔꯥꯞꯇꯤ ꯎꯔꯨꯞ ꯑꯔꯥꯞꯇꯤ ꯍꯥꯏꯁꯦ ꯑꯍꯥꯟꯕꯩꯗꯨꯅ ꯎꯔꯨꯞ ꯀꯧꯔꯦ ꯁꯤꯗꯅ ꯑꯔꯥꯞꯇꯤ ꯀꯠꯂꯦꯅ ꯑꯔꯥꯞꯇꯤ ꯍꯥꯏꯅ ꯀꯧꯅꯈꯤ ꯑꯗꯨꯗ ꯑꯃꯨꯛ ꯃꯄꯨ ꯃꯅꯥꯏ ꯂꯥꯛꯃꯤꯟ इमा ना कनो कैमरा दो खुमजनगर अमुक हाइबियो मखा ताबी ꯑꯗꯨꯅ ꯃꯅꯥꯏꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯗ ꯏꯁꯤꯡꯗꯒꯤ ꯑꯃꯨꯛ ꯐꯥꯎꯒꯠꯂꯛꯂꯦ ꯑꯗꯨꯗꯒꯤ ꯃꯅꯥꯏꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯦ ꯚꯩꯒꯆꯟꯗ꯭ꯔꯒ ꯏꯕꯨꯡꯉꯣꯒꯤ ꯏꯁꯥꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯕꯨ ꯎꯔꯨꯞ ꯍꯥꯏꯅ ꯀꯧꯅꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯎꯔꯨꯞ ꯀꯧꯅꯔꯤ ꯑꯗꯨꯝ ꯃꯄꯨ ꯃꯅꯥꯏ ꯂꯣꯏꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯦ ꯈꯔ ꯆꯠꯂꯒ ꯑꯩꯅ ꯃꯥꯡ ꯊꯥꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅ ꯂꯤꯂꯣꯡ ꯌꯧꯈ꯭ꯔꯦ ꯂꯤꯂꯣꯡ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕꯁꯦ ꯁ꯭ꯇꯦꯁꯟ ꯑꯃ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯦ ꯃꯅꯥꯏꯅ ꯆꯠꯈꯤꯕꯗ ꯏꯕꯨꯡꯉꯣꯗꯤ ꯂꯩꯉꯣꯏ ꯃꯊꯛꯇ ꯂꯦꯡꯈꯠꯇꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯆꯤꯡꯕꯗ ꯆꯠꯂꯨ ꯌꯥꯈꯤꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯄ꯭ꯔꯖꯥꯅ ꯆꯦꯟꯈꯠꯇꯨꯅ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯍꯪꯒꯠꯂꯨꯔꯦ ꯅꯤꯡꯊꯧꯗꯨ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯪꯀ꯭ꯔꯤꯇꯟꯒ ꯂꯣꯏꯅꯅ ꯑꯥꯔꯇꯤ ꯑꯃꯨꯛ ꯀꯠꯄ ꯃꯐꯝ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯔꯥꯞꯇꯤ ꯑꯥꯔꯇꯤ ꯀꯠꯂꯦꯅ ꯑꯔꯥꯞꯇꯤ ꯍꯥꯏꯅ ꯀꯧꯅꯈꯤ ꯑꯗꯨꯒ ꯃꯄꯨ ꯃꯅꯥꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯗꯨꯅ ꯀꯥꯟꯆꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯌꯧꯔꯦ ꯀꯥꯟꯆꯤꯄꯨꯔꯗ ꯀꯣꯅꯨꯡ ꯑꯣꯏꯔꯝꯃꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯁꯦ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯈ꯭ꯔꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯍꯥꯟꯕ ꯁꯪ ꯑꯃ ꯁꯥꯔꯒ ꯃꯅꯨꯡ ꯑꯗꯨꯗ ꯏꯕꯨꯡꯉꯣꯕꯨ ꯂꯦꯡꯁꯤꯟꯗꯨꯅ ꯊꯝꯈꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯚꯩꯒꯆꯟꯗ꯭ꯔ ꯅꯤꯡꯊꯧꯗꯤ ꯕꯔꯇ ꯀꯠꯇꯨꯅ ꯍꯥꯏꯗꯤ ꯆꯥꯗ ꯊꯛꯇꯅ ꯂꯩꯈꯤ ꯄ꯭ꯔꯖꯥ ꯄꯨꯝꯕ ꯍꯔꯤꯙꯅꯤ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅꯈ꯭ꯔꯦ ꯅꯤꯡꯊꯧꯅ ꯕ꯭ꯔꯍ꯭ꯃ ꯚꯖꯟ ꯀꯠꯇꯨꯅ ꯕ꯭ꯔꯥꯍꯃꯟꯁꯤꯡꯕꯨ ꯄꯦꯜꯍꯟꯈꯤ ꯕ꯭ꯔꯥꯍꯃꯟꯁꯤꯡ ꯄꯦꯜꯍꯟꯈꯤ ꯃꯕꯨꯡꯉꯣꯅ ꯂꯩꯔꯤꯕ ꯃꯟꯗꯤꯔ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯗꯟꯗꯕꯣꯠꯀꯤ ꯚꯛꯇꯤ ꯀꯠꯆꯩ ꯏꯕꯨꯡꯉꯣꯁꯦ ꯍꯧꯖꯤꯛꯀꯤ ꯁꯪ ꯃꯆꯥꯗꯨꯗ ꯂꯦꯡꯁꯟꯈꯤꯕꯗꯣ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯀꯌꯥ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯇꯤꯟꯗꯨꯅ ꯈꯟꯅꯩ ꯁ꯭ꯔꯤ ꯃꯨꯔꯇꯤꯁꯤ ꯀꯅꯥꯅ ꯅꯤꯔꯨꯄꯣꯟ ꯇꯧꯒꯅꯤ ꯃꯌꯥꯝ ꯈꯟꯅꯕꯗ ꯁꯥꯄꯝꯒꯤ ꯂꯛꯁꯃꯟꯕꯨ ꯁꯦꯕꯥ ꯇꯧꯍꯜꯂꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯦ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯅꯥꯏ ꯊꯥꯔꯒ ꯂꯛꯁꯃꯟꯁꯤ ꯀꯧꯍꯜꯂꯨꯔꯦ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯊꯤꯟꯗꯅ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯗ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯪꯒꯠꯂꯤ ꯁꯤꯁꯨ ꯅꯅꯥꯏ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯅꯤꯡꯊꯧꯅ ꯍꯥꯏ ꯂꯛꯁꯃꯟ ꯃꯨꯔꯇꯤ ꯑꯃꯇꯪ ꯅꯤꯔꯨꯄꯣꯟ ꯑꯣꯏꯕ ꯇꯥꯔꯤ ꯃꯁꯤꯒꯤ ꯁꯦꯕꯥꯁꯤ ꯅꯍꯥꯛꯅ ꯑꯣꯏꯔꯣ ꯃꯕꯨꯡꯉꯣ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯒꯤ ꯆꯔꯣꯟ ꯀꯣꯟꯗꯨꯅ ꯁꯦꯕꯥꯁꯤ ꯑꯣꯏꯖꯔꯣ ꯅꯍꯥꯛꯀꯤ ꯅꯄꯥꯟꯗꯒꯤ ꯑꯩꯅ ꯅꯤꯡꯕ ꯊꯨꯡꯖꯔꯒꯦ
निंथौगी वादु ताबदा लक्ष्मण निंथौना निंथौगी चोरोन कोंदुना कपलगा हंगचै सिरजुदि बुंगो ननायना मोटिबु सेबा ओइबा मटिक चाजदे श्री गोविंद हाइबा इबुंगो दुदी अमुक्तसु दर्शन फंगजद्री करमना ननायना मोटिबु निर्मा निर्मा नान ओइगनी व्यवहार मधु ताबद भैरवचंद्रना हिंगना कप्तुना ताकलाई सामू फारमदायदा मागी मांगदा लेपलगा उहनखिबा मूर्तिदुबु निंसंगलले हे लक्ष्मण सिंह श्री गोविंद की मूर्ति दी मखुत्ता बासी पाहंगदबनी चरण ओइगी मथक्ता येकी चरण कारण चलहल्लु चरण दा भंगी अमा थमु ख्वांग दा भंगी अमा ngakta bhangi ama bhangi ahum oigadabani yengbada pungning huba sapham oibani asugumba mutidu ibungo khoramlaga seba oiro sanaya thang phanglabada ngakta phiyetuna ningthauda khoramle ngakta phiyet par bebhar ni adi ngakta phiyama yetraga di bebhar oidaba aduna khoramle maharaj ibungo sirijit ki thakujaldagi seba ngambo oijage श्री महाराज ना गोविंद महाराज की अनिंग बापाम बथुंगन बचान बीरगा सेमजा साजबा ngamgadabani महाकी थौजार नतनदी ओइबा कनाना ngamba nate लक्ष्मणना यारबदा निंथौना पांजी दा हाइरे हे पंडित इबुंगोगी मंदिर की जत्रा हुनबा नुमित अमदी मूर्ति निर्माण होना नबा अफबा नुमित असी येंगलो याथंग की मतुंग इन्ना पंडित ना येंगले मागी अफबा नुमित थादो महाराज कोइनुगी कुलहुमदोइनी पानबा इराय नुमित असी जत्रा यामना फै नुमित असी फरे हाइदुना लैनरे हयेंगी हाइबा नुमित अदुदा निंथौना फिसें सेतुना कुत्सगी सैजादा चेप्तुना बर्तकले नोंगानबदा अफबा पुंफमदा मंदिर की जत्रा हुल्ले नुमित कयानीदा मंदिर साबा लोइख्रे अदुगी तुंगदा मूर्ति साबगी अफबा नुमित अमुक थिरकले फाइरेन थागी मंगानी पानबा पंचमी नुमित असी यामना फरे पंचमी पंचायती मंगा हाइबदो अदुगिनी मंगानी पानबा नुमिता हाइदुना जयग्य हौरे भैरवचंद्रना तौरिबा पुनमा असे आइगी कानागे हाइबा खंडे इबुंगोना पेनबी नबनी खंडुना दान कया तौजई अफबा लखना पुंफम नुमित थाबान दंडा अदुदा आसन थारगा खुलाई थमले अमदी विश्वकर्मा बु पूजा तौई मदुदा सेबा ओगेदरबा लक्ष्मण सिंह ngakta phiye tunai bungo bu ninja duna dandabot tanna khoramle लक्ष्मण वैष्णव निंथौ मंत्री सिंह अमदी अहल लमन प्रजा खिबिंगना भक्ति गा लोइनना खुरमले अदुदगी प्रजा पुनमक तौरिबा थैबोंग पांबी अदु खुरमलगा हाय थैबोंग पांबी अदु लोइनना खुरमले अदुदगी प्रजा तौरिबा थैबोंग पांबी अदुदा खुरमलगा हायजै मपान दा उगी मसक ओइरिबा हे गोविंदा ननाय बुचानबियु ननाय ऐदी यामना पंखरबा करीमता हैतबनी ननाय ओइबा भैरवचंद्र निंथौगी अपांबा मूर्ति अदुबु फौबियु असी हायदुना हन्ना खुरमले जैगा लोइरे अदुगी तुंगदा उ अदु यानबा मतमदा खुलाई थागिबा मफम अदुना ननायना सेबा ओइजरगे हायदुना ककले अदुदगी हेक थंगनबा मिकु अमा थंगनबा बुद्ध मतु अमा मुककले मदु येंबदा निंथौगी पुंगनिंग सिंगनरे हे लक्ष्मण ककलिबा मतु असी खरा तेलगनी कैशोर पाखंग मचागी फिबम गी मूर्ति ओइबा याररोय अदु थमलबदी मथंग से अमा मुकउ लक्ष्मण ना मतु अमा ककले मकु खोतोकले येंबदा नुआइरे येंगवाय मथि सारसे हाइरे यामना येंबदा अंगकवा अमा ओइखी मतु अनि सि चै तमलगा येंबदा दि चप मानै हेनदि
hendokuna yenglagadi akonbagiduna sangna ui Govinda leibagung magundu henbadadi adudagi yum manungda pijam khale mi amata uhande Lakshmana Thebong adu khulai tharaga yengbada ugi manungda Govindagi bhangidu ikai kai dana yek tuna leramre Lakshman adudagi matungdagi inna khulai tharaga murtigi phibamdu lepa loire he Rajeshwari bungo chawra pa murti amadi lepchare amukta lengsillaga darshan tawiyu manai aigi sem sabasu haijadabani madu tabada Bhaigachandra ningthongna lengsinduna yenglure Sri Govindagi pungning huba bhangi ahumna thektuna leiba ure yengbada ningthogi pungning hu khare ngakta phiyetuna khoramle hingna kaptuna pathana tawjai ningthongna haiki phare agi ningba thungle hairamlaga sangaida lengsinki ibungogi thujagi Govindagi asangba asengba murtigi sapham phajabadu pungning haraukre adugi mathang oina apikwa khulaina mit khujin maithongna chingba semdu baloire adugi tungda ibe mara sesorigi nirupon taunanaba amukhalakle ibe magi saktam phire basi ningthongna khalubada wakhaldu lamba phangre adugi wakhalna maithong kahalle chaba thakwa khangidre darbar kaba matam yorna ningthongsu lengthokle masigi wari asi amu ijarake Devahuti Maharani na pokpi chawjet kidi mache ningthogi masa ahal oirabi ningthogi masa ahal oibi mamingna Bhagavati su kawi matamasita ras kaina ase sahi nipan helaktuna sahi mapan changlakpa matamni adugum biras kaina si urubada mi kudingna yengbada nungsidaba yaude Sri Govinda isamangna poklabi kaina ama oiraklabra haina mayamna khanai kuchuna mahi cheliba sanagi machuni yengbada awatpa amatta yaude hainingai leitena ningthijai yengthorakpa mitna nungsi khong khut naton phajai mukta parengni ngangthorakpana wahainam amritagumna taningba poi khoi pisum anina kangwi lirunggumi pambomna thambogumi Phaibom tabana lapu lamragumna ningthijai mitna sajigi mitani samna chamargumi khwangna nungsagumna chengna phajai yengbada pendaba magun pendaba yengbagi penba naidaba gun chenbini uksel chengbi oi nupi oibigi mahai masing ubadada loina hai akaiba dhanma lichat amata yaude kaina sigi chahi matang asigi matam asidadi bala vibaha haibadu chanarami ai di akhoi angangna pungkhok chawrakpagi matangdo Nomadi Govindagi Thojana oiramane raja kaina asikari gumba maram amagi darbagi mangda lengthorai kayadi phajakre thangdorokpa khongthangna kangagumna chatpagumna ningthijai phajaraba sakphamna ayekpa laigumi miyam adoras kainabu mitkuptana yengi matam aduda Bhaigachandra ningthongna yengthorakpada majabe makainabu he urubada ningthongna wakhal ama he phaurakle khut khatlaga kaurei pagi bema he Bhaigavati samda ipagi naksida somda ipagi naksida ngapigani naksida amukta changla khola haina kaushili mapabung na kauba tabada Bhaigavati na sangsinduna mapabung da khoiramjai mapabung na kaubi badu nachada kari takpi gadan bano takpi yu pabung Bhaigachandra ningthau namacha kaina yenglaga chumna hare ipagi thawai oibi he kaina Sri Govindagi murti di sem saba loire haujikti ibe mara sesorigi sapham asi semgadabani bhab tadaduna leire aduna Govindagi oida
ꯒꯣꯕꯤꯟꯗꯒꯤ ꯑꯣꯏꯗ ꯑꯃꯨꯛꯇꯪ ꯊꯧꯒꯜ ꯑꯣꯏꯅ ꯂꯦꯞꯄꯨ ꯅꯍꯥꯛꯀꯤ ꯅꯔꯦꯞ ꯅꯉꯥꯜ ꯑꯗꯨꯗꯒꯤ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯂꯥꯎ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯤ ꯃꯄꯥꯕꯨꯡꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯔꯥꯖ ꯀꯩꯅꯥꯗꯣ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯂꯒ ꯍꯥꯏ ꯐꯒꯅꯤ ꯄꯥꯕꯨꯡ ꯍꯥꯏꯅ ꯈꯨꯔꯝꯃꯤ ꯅꯤꯡꯊꯧꯅ ꯃꯆꯥꯗꯨ ꯄꯨꯔꯗꯨꯅ ꯗꯔꯕꯥꯔꯗꯒꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ ꯄ꯭ꯔꯖꯥꯁꯤꯡ ꯃꯟꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯊꯧꯒꯜ ꯏꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯚꯩꯒꯆꯟꯗ꯭ꯔ ꯅꯤꯡꯊꯧꯅ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯒꯣꯕꯤꯟꯗꯒꯤ ꯑꯣꯏꯗ ꯊꯧꯒꯜꯍꯜꯂꯦ ꯃꯪꯗ ꯎꯍꯟꯈꯤꯕ ꯏꯕꯦꯝꯃꯒꯤ ꯚꯪꯒꯤꯒꯨꯝꯅ ꯉꯛꯀꯤ ꯐꯤꯒꯤ ꯐꯤꯕꯝꯗꯨ ꯁꯦꯝꯂꯦ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯍꯥꯏ ꯏꯕꯦꯝꯃ ꯉꯥꯏꯍꯥꯛꯇꯪꯗꯤ ꯏꯄꯥꯅ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞ ꯃꯑꯣꯡꯗꯨ ꯀꯥꯏꯍꯟꯒꯅꯨ ꯏꯄꯥ ꯌꯦꯡꯈꯤꯒꯦ ꯃꯇꯤꯛ ꯆꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯅ ꯈꯔꯗꯪ ꯍꯟꯗꯣꯛꯂꯒ ꯌꯦꯡꯂꯛꯏ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯒꯤ ꯃꯨꯔꯇꯤꯗꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯈꯖꯤꯛꯇꯪ ꯅꯝꯊꯕ ꯌꯥꯕ ꯆꯥꯟꯅꯔꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯍꯥꯏꯅꯔꯛꯂꯦ ꯃꯍꯥꯔꯥꯖ ꯌꯥꯔꯦ ꯌꯥꯝꯅ ꯄꯛꯆꯔꯦ ꯅꯤꯡꯊꯧꯅ ꯍꯟꯗꯣꯛꯇꯨꯅ ꯌꯦꯡꯉꯛꯄꯗ ꯈꯪꯍꯧꯗꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯀꯔꯤ ꯈꯜꯂꯤ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯃꯛꯅ ꯏꯕꯨꯡꯉꯣꯒꯤ ꯗꯥꯖꯤꯅꯤ ꯑꯣꯏꯗꯨꯅ ꯊꯧꯒꯜ ꯇꯧꯔꯕꯗꯤ ꯄꯦꯟꯈ꯭ꯔꯅꯤꯗ ꯑꯗꯨꯕꯨ ꯄꯥꯞ ꯆꯦꯟꯕꯒꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯌꯥꯔꯔꯣꯏꯗꯔꯥ ꯈꯜꯂꯨꯕꯗ ꯃꯤꯠꯇ ꯄꯤ ꯇꯥꯅ ꯀꯞꯈꯤ ꯅꯤꯡꯊꯧꯒꯤ ꯄꯤ ꯇꯩꯊꯣꯛꯂꯒ ꯖꯀꯔ ꯂꯛꯁꯟ ꯌꯦꯡꯂꯒ ꯇꯥꯛꯄꯤꯔꯛꯂꯦ ꯏꯕꯨꯡꯉꯣ ꯂꯛꯁꯟꯅ ꯑꯩꯅ ꯌꯦꯡꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯂꯦꯞꯂꯤꯕ ꯋꯥꯡꯕ ꯆꯥꯎꯕ ꯚꯪꯒꯤ ꯑꯁꯤꯗꯒꯤ ꯄꯥꯗꯝ ꯂꯧꯍꯧꯕ ꯌꯥꯔꯅꯤꯅꯦ ꯍꯥꯏꯅ ꯈꯜꯂꯦ ꯔꯥꯖ ꯑज्ञꯥ ꯐꯪꯂꯕꯗ ꯂꯛꯁꯟꯅ ꯀꯥꯏꯅꯒꯤ ꯋꯥꯡꯕ ꯂꯦꯞꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯥꯝꯅ ꯃꯨꯜꯂꯒ ꯄꯥꯗꯝ ꯂꯧꯍꯧꯔꯦ ꯑꯗꯨꯗꯒꯤ ꯒꯣꯕꯤꯟꯗꯒꯤ ꯇꯌꯥꯟꯕ ꯎ ꯑꯗꯨ ꯃꯇꯨꯞ ꯑꯃ ꯀꯛꯂꯒ ꯁꯪ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯦ ꯐꯤꯖꯪ ꯃꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯔꯥꯁꯦꯁꯣꯔꯤ ꯏꯕꯦꯝꯃꯒꯤ ꯃꯨꯔꯇꯤ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯃꯥꯏꯊꯣꯡ ꯃꯤꯠ ꯈꯨꯖꯤꯟꯗꯤ ꯀꯣꯟꯅ ꯁꯦꯝꯂꯒꯦ ꯍꯥꯏꯗꯨꯅ ꯊꯝꯈ꯭ꯔꯦ ꯁꯣꯝꯗ ꯃꯆꯥ ꯏꯕꯦꯝꯃ ꯚꯩꯒꯕꯇꯤꯗꯤ ꯀꯝꯗꯧꯔꯤ ꯒꯣꯕꯤꯟꯗꯒꯤ ꯊꯧꯒꯜ ꯇꯧꯔꯝꯂꯒ ꯁꯪꯒꯥꯏ ꯃꯅꯨꯡꯗ ꯍꯟꯖꯤꯟꯈ꯭ꯔꯦ ꯒꯣꯕꯤꯟꯗꯒꯤ ꯅꯥꯛꯇ ꯊꯧꯒꯜ ꯐꯪꯂꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯒꯣꯕꯤꯟꯗꯗꯒꯤ ꯑꯁꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃ ꯈꯟꯈꯤꯗ꯭ꯔꯦ ꯒꯣꯕꯤꯟꯗꯕꯨ ꯃꯥꯒꯤ ꯃꯕꯨꯡꯉꯣꯃꯛꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯈꯤ ꯄ꯭ꯔꯦꯝ ꯀꯠꯇꯨꯅ ꯂꯩꯈꯤ ꯄꯣꯠ ꯑꯃꯇꯪ ꯐꯪꯕꯗ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯗ ꯀꯜꯂꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯒꯤ ꯄ꯭ꯔꯁꯥꯗꯤ ꯅꯠꯇꯅ ꯆꯥꯗꯦ ꯃꯥꯒꯤ ꯚꯛꯇꯤ ꯑꯗꯨꯃꯛꯇꯅ ꯃꯃꯩꯊꯪꯗ ꯔꯥꯁꯒꯤ ꯊꯧꯒꯜ ꯐꯪꯒꯗꯧꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯃ ꯂꯧꯈꯠꯆꯒꯦ ꯑꯍꯥꯟꯕ ꯀꯛꯂꯒ ꯇꯦꯜꯂꯤ ꯍꯥꯏꯗꯨꯅ ꯊꯝꯈꯤꯕ ꯊꯩꯕꯣꯡ ꯃꯀꯛ ꯑꯗꯣ ꯂꯩꯔꯤ ꯅꯤꯡꯊꯧꯒꯤ ꯃꯈꯨꯔꯥ ꯑꯅꯟꯇ ꯁꯥꯏꯅ ꯑꯩꯅ ꯁꯦꯕꯥ ꯆꯠꯆꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯔꯨꯄꯣꯟ ꯇꯧꯔꯦ ꯏꯕꯨꯡꯉꯣꯁꯤꯒꯤ ꯃꯃꯤꯡꯁꯦ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯍꯥꯏꯅ ꯊꯣꯟꯈꯔꯦ ꯕꯣꯔ ꯃꯟꯇ꯭ꯔꯤꯅ ꯂꯩꯕꯗꯤ ꯁꯒꯣꯜꯃꯟꯗꯅꯤ ꯃꯐꯝꯗꯨꯗ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯁꯤ ꯂꯤꯡꯈꯠꯈꯤ ꯁꯦꯕꯥ ꯆꯠꯈꯤ ꯇꯨꯡꯗ ꯃꯊꯪ ꯃꯨꯔꯇꯤ ꯀꯌꯥ ꯅꯤꯔꯨꯄꯣꯟ ꯇꯧꯔꯛꯄꯗ ꯅꯤꯡꯊꯧꯈꯣꯡꯒꯤ ꯒꯣꯄꯤꯅꯥꯊ ꯃꯗꯅ ꯃꯣꯍꯟ ꯑꯗꯒꯤ ꯅꯤꯔꯨꯄꯣꯟꯗꯤ ꯃꯈꯥ ꯑꯃꯨꯛ ꯏꯖꯔꯒꯦ ꯁꯒꯣꯜꯃꯟꯒꯤ ꯋꯥꯔꯤꯗꯤ ꯃꯃꯥꯡꯉꯩꯗ ꯈꯥꯒꯦꯝꯕ ꯅꯤꯡꯊꯧꯒꯤ ꯍꯥꯛꯇꯛꯇ ꯀꯁꯥꯔꯒꯤ ꯂꯥꯟ ꯂꯥꯛꯏ ꯂꯥꯟꯗꯨ ꯊꯤꯡꯕ ꯉꯝꯗꯗꯨꯅ ꯀꯣꯅꯨꯡ ꯀꯥꯏꯕ ꯇꯥꯔꯦ ꯂꯩꯄꯥꯛ ꯋꯥꯅꯔꯦ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯇꯥꯔꯦ ꯈꯟꯅꯔꯒ ꯁꯒꯣꯜꯁꯤꯡ ꯑꯁꯤ ꯊꯩꯗꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯁꯥꯁꯟ ꯒ꯭ꯔꯥꯝꯗ ꯊꯝꯂꯦ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯟꯁꯤ ꯀꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯗꯒꯤ ꯊꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯄꯨꯊꯣꯛꯂꯛꯄꯅ ꯆꯦꯛꯄꯟꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯦ ꯁꯒꯣꯜꯕꯨ ꯈꯥꯔꯒ ꯊꯝꯃꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨ ꯁꯒꯣꯜꯕꯟ ꯍꯥꯏꯅ ꯀꯧꯅꯈꯤ ꯌꯥꯝ ꯐꯖꯅ ꯂꯩꯔꯝꯈ꯭ꯔꯦ ꯋꯥꯔꯤꯁꯤꯒꯤ ꯃꯩꯇꯩ ꯃꯌꯦꯛꯇ ꯂꯩꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯁꯒꯣꯜꯕꯟ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯃꯟꯇ꯭ꯔꯤꯅ ꯁꯦꯕꯥ ꯇꯧꯔꯒ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯂꯩꯈꯤꯕꯅꯤ ꯃꯁꯤꯃ ꯑꯃꯨꯛ ꯊꯝꯖꯈꯤꯒꯦ ꯅꯣꯡꯃꯗꯤ ꯚꯩꯒꯆꯟꯗ꯭ꯔꯒꯤ ꯃꯃꯪꯗ ꯅꯤꯇ꯭ꯌꯥꯅꯟꯗ ꯄ꯭ꯔꯚꯨꯁꯤ ꯂꯦꯡꯁꯤꯜꯂꯛꯂꯦ ꯅꯤꯡꯊꯧꯕꯨ ꯀꯧꯔꯛꯂꯦ ꯍꯦ ꯚꯩꯒꯆꯟꯗ꯭ꯔ ꯅꯤꯡꯊꯧ ꯑꯩ ꯅꯤꯇ꯭ꯌꯥꯅꯟꯗꯅꯤ
ꯑꯩꯒꯤ ꯏꯁꯥꯒꯤ ꯇꯧꯕꯁꯦ ꯃꯨꯟꯅ ꯌꯦꯡꯉꯨ ꯑꯩꯒꯤ ꯚꯪꯒꯤꯁꯤꯁꯨ ꯃꯨꯟꯅ ꯌꯦꯡꯉꯨ ꯑꯩꯕꯨ ꯅꯤꯔꯨꯄꯣꯟ ꯇꯧꯔꯒ ꯂꯥꯆꯧ ꯅꯪꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ ꯑꯩꯕꯨ ꯅꯤꯔꯨꯄꯣꯟ ꯇꯧꯗꯨꯅ ꯁꯦꯕꯥ ꯇꯧꯗ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯁꯦꯕꯥ ꯇꯧꯒꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡꯂꯤꯕ ꯔꯥꯙꯥ ꯒꯣꯕꯤꯟꯗꯗꯣ ꯄ꯭ꯔꯦꯝ ꯀꯠꯆꯕ ꯐꯪꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯂꯒ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯄ꯭ꯔꯚꯨ ꯒꯤ ꯃꯨꯔꯇꯤꯕꯨ ꯅꯤꯡꯊꯧꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯌꯦꯡꯅ ꯌꯦꯡꯅ ꯎꯈꯤꯗ꯭ꯔꯕꯗ ꯅꯤꯡꯊꯧꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯏ ꯊꯤꯟꯊꯅ ꯁꯥꯄꯝ ꯂꯛꯁꯃꯟꯕꯨ ꯀꯧꯔꯨꯔꯦ ꯍꯦ ꯂꯛꯁꯃꯟ ꯃꯨꯔꯇꯤ ꯑꯃ ꯁꯥꯕ ꯇꯥꯔꯦ ꯃꯃꯤꯡꯗꯤ ꯅꯤꯇ꯭ꯌꯥꯅꯟꯗ ꯍꯥꯏꯅ ꯀꯧꯔꯅꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯂꯛꯁꯃꯟꯅ ꯃꯇꯨ ꯑꯃꯃꯨꯛ ꯀꯛꯂꯒ ꯅꯤꯇ꯭ꯌꯥꯅꯟꯗ ꯄ꯭ꯔꯚꯨꯒꯤ ꯃꯨꯔꯇꯤꯕꯨ ꯁꯥꯔꯛꯂꯦ ꯅꯤꯇ꯭ꯌꯥꯅꯟꯗꯒꯤ ꯐꯤꯕꯝ ꯃꯑꯣꯡ ꯁꯛꯇꯝ ꯚꯪꯒꯤ ꯂꯥꯏꯕꯛ ꯇꯥꯕ ꯌꯦꯡꯂꯒ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯟꯖꯥꯅꯨ ꯂꯝꯕꯤꯗ ꯑꯣꯏ ꯊꯥꯗꯔꯛꯄ ꯄꯥꯝꯕꯣꯝ ꯈꯨꯎ ꯌꯧꯅ ꯆꯣꯟꯕꯅꯤ ꯈꯨꯠꯁꯥꯁꯤꯡ ꯑꯗꯣ ꯂꯩꯄꯣꯞꯅ ꯂꯩꯍꯥꯎꯒꯨꯝꯅ ꯄꯨꯝꯕꯨꯝ ꯄꯨꯝꯕꯨꯝ ꯇꯥꯏ ꯈ꯭ꯋꯥꯡ ꯆꯦꯡꯉꯤ ꯃꯤꯠ ꯌꯥꯡ ꯇꯤꯡꯉꯤ ꯅꯪꯒꯟ ꯑꯃꯁꯨꯡ ꯊꯕꯥꯛ ꯄꯣꯡꯅ ꯐꯖꯩ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅꯕꯒꯤ ꯃꯁꯛꯅꯤ ꯅꯤꯇ꯭ꯌꯥꯅꯟꯗ ꯄ꯭ꯔꯚꯨꯁꯨ ꯅꯤꯔꯨꯄꯣꯟꯒꯤ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ श्री गोविंदगा नित्यानंद प्रभुगा अंगराज तौरे श्री गोविंदगी अंगराज न श्याम वर्ण संबाना नित्यानंदगी वर्ण मचूना मेमान मचूनी पिछुमना कांगी लिरुंगुमी लाइबक फना रस की तुंगफमनी मिट मैदा nganganay mit nahana angauba thambal khoimuna tongbaguми आधार सिंबाना इतुंग लैगी लैवनगुम निंगथीजै विजय गोविंद गिसु संबानबा मचुना लैतेंगले गोविंदगा मानना लैतेंगले असुम तौना लाई अहुंगी अंगरासु लोइरे मतांग असिदा ngasiगी ओइनादी टेंशन जगे ngasiसी लोइसनबदा खितंग वागदोरे अदुना मथंगी ददी सोइदना लोइगनी हैना आइना थाजसे ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯃꯥꯅ ꯑꯁꯤꯐꯥꯎ ꯄꯥꯕꯤꯔꯤꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯂꯥꯏꯔꯤꯛꯇꯣ ꯑꯃꯨꯛꯇꯪꯒ ꯎꯠꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯁꯔꯠꯅ ꯏꯕꯤꯗꯅ ꯑꯩꯈꯣꯏꯅ ꯒꯣꯕꯤꯟꯗ ꯇꯦꯝꯄꯜ ꯃꯅꯤꯄꯨꯔ ꯌꯥꯝ ꯐꯥꯎꯅ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯗꯦꯏꯇꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯨꯔꯇꯤꯁꯦ ꯑꯩꯈꯣꯏꯅ ꯂꯥꯠꯆꯔꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ सिनी ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯗꯁꯔꯠꯀꯤ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨ ꯑꯍꯥꯟꯕꯒꯤꯗꯨꯁꯨ ꯎꯠꯂꯛꯈꯣ ꯍꯥꯏꯕ꯭ꯔꯥ ꯌꯥꯅꯤ ꯑꯗꯨꯃ ꯇꯧꯔꯁꯤ ꯑꯗꯨꯃꯗꯤ ꯃꯈꯥꯗ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯂꯧꯊꯣꯛꯄꯗ ꯈꯤꯇꯪ ꯋꯥꯒꯗꯧꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯒꯤ ꯏꯃꯥ ꯉꯥꯛꯇꯪ ꯄꯣꯊꯥꯕꯤꯌꯨ ꯏꯃꯥꯁꯤ ꯀꯨꯏꯅ ꯄꯥꯕꯗ ꯈꯤꯇꯪ ꯍꯦꯛ ꯍꯦꯛ ꯋꯥꯕ ꯑꯗꯨ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯌꯦꯡꯕꯤꯔꯤ ꯀꯤꯁꯟ ꯃꯣꯏꯔꯥꯡꯊꯦꯝ ꯑꯗꯒꯤ ꯃꯃꯥ ꯁꯣꯔꯅꯂꯇꯥꯁꯨ ꯌꯦꯡꯕꯤꯔꯤ Excuse me. ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯃꯃꯥ ꯀꯩꯅꯣ ꯁꯣꯔꯅꯂꯇꯥ ꯅꯤꯡꯊꯧꯖꯝ ꯌꯦꯡꯕꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯀꯨꯏꯔꯕ ꯃꯃꯥꯕꯨ ꯃꯇꯨꯡꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯂꯣꯏꯔꯒꯁꯨ ꯑꯩ ꯐꯣꯟ ꯇꯧꯖꯔꯛꯀꯦ ꯑꯗꯒꯤ ꯏꯕꯥꯅꯤꯁꯨ ꯔꯟꯖꯤꯇꯥ ꯁꯥꯗꯣꯛꯄꯝꯁꯨ ꯌꯦꯡꯕꯤꯔꯤ ꯑꯥꯔꯤꯐꯁꯨ ꯌꯦꯡꯕꯤꯔꯤ ꯑꯗꯒꯤ ꯀ꯭ꯔꯤꯁꯅ ꯗꯦꯕꯤꯁꯨ ꯌꯦꯡꯕꯤꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯈꯔ ꯇꯧꯖꯕꯅꯤ ꯑꯗꯣ ꯑꯥꯔꯤꯐꯅ ꯒꯨꯗ ꯏꯚꯅꯤꯡ ꯃꯃꯥ ꯑꯦꯟ ꯆꯦꯆꯦ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯅꯦꯠ ꯌꯥꯕꯒ ꯂꯥꯏꯚ ꯊꯦꯡꯅꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯅ ꯍꯥꯏ ꯑꯥꯔꯤꯐꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯨꯃꯥꯏꯅ ꯂꯥꯏꯚꯇ ꯑꯩꯈꯣꯏꯅ ꯑꯣꯐꯂꯥꯏꯟꯗ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯣꯐꯂꯥꯏꯟꯗ ꯇꯥꯕꯤꯔꯒꯁꯨ ꯀꯃꯦꯟꯠ ꯑꯗꯨꯝ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯨ ꯏꯃꯥꯅ ꯀꯃꯦꯟꯠꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯥꯕꯤꯌꯨ ꯍꯥꯏꯅ ꯍꯪꯕ ꯀꯥꯟꯗ ꯄꯥꯕꯗ ꯏꯃꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤ ꯑꯃꯨꯛ ꯏꯔꯥꯡ ꯃꯔꯛꯇ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎ ꯏꯔꯥꯡꯁꯤ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯒ ꯏꯟꯇꯔꯅꯦꯠꯁꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯊꯥꯗꯣꯏ ꯆꯨꯝꯈꯥꯝ ꯌꯦꯡꯕꯤꯔꯤ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯏꯃꯥꯅ ꯉꯥꯛꯇꯪ ꯀꯩꯅꯣ ꯇꯧꯕꯤꯈꯣ ꯑꯗꯣ ꯏꯃꯥꯅꯁꯨ ꯂꯥꯏꯔꯤꯛ ꯎꯠꯀꯗꯕ ꯂꯩꯔꯤ ꯑꯗꯨꯕꯨ ꯏꯃꯥ ꯉꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯅꯨ ꯑꯗ ꯑꯩꯅ ꯎꯠꯆꯅꯤꯡꯉꯤꯁꯤꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ ꯊꯥꯕꯨꯡꯇꯣꯟ ꯍꯥꯏꯕ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ
spirituality sida thijan khomjanba sigi wari sida oina focus tawrakanda akoina tongana thamjabani ado soidana yankhatpiyu mayamna chiche finding the voice ta tholaktre haina haibirakpadu finding the voices sina akoina library of manipur adagi akoina people of manipur sumaina tawbagi oina thamjaraga tha thabung don sina akoina spirituality ga mari laina bada akoina thijan khomjan base akoina yam hai jabana chade akoina khangjaning dana thijan banina tongana thambana phagadra ina semjabani aduda dum akoina nungtigi akoi mase akoi mai bani si kripa leiragadi akoina nungtigi ayukta aigi ayukta aduga imagi ne afternoon evening da unajabani ado akoi kate dum tawraga purana dum mathang pajari adagi hujik Srimad Bhagavatam pajari aduga marak sida akoina mo nupi singse nupi singsi akoigi purana dagi akoigi sastra sida yamna atonbani haina ibase karigino ina adugi thigalakpa sidaista kunti gi maramda iba larikse masima thengnajare ada aina imada ucheningi se koina nunti gi pabadu dadi kena tawe lariksi utpangamdaba ada imasine aina amtang picture se sina Prabhupada gi picture leireko hubraima ui yam phajana ui mayam cho dung ubirangani Okay, si leireko sina magi mana toinamang ibirambani na mana akoina gyan taba londa explain tawbiba haitare akhoi chakem khangjadabani kaigino ga mana irami se America da chatpa kanda American misingsina akoigi sastra dagi akoi teaching sigi maramda ABC khangdabani na ABCD dagi haurakpa amaina teaching tawbani na ingonda di am nungai halta adagi si am yengbiyo koima sigi matang sinane sigi matang sida moina haise sigi picture se si kano Kurukshetra gi Taranipani suba numitudane Kuru ki dynasty gi aduga mi miyam se do namak leitre dana ko khanabagi battlefield duda aduna adugi matangduda Pandugi machanupa manga siga mi khara khatang moise hinge aduga moisu moigi mari matang atani na moigi leigidabadu nungaitadana leiba aduda adugi matangdudane damagisi aina matam yam kuina lautabida karigi matangi photo noise si aina amtang aduna Duryodhana sinane Kuntigi magi family se adum otlaga leiba haitar aduda Krishna sina adum protect tawba ado sigi matang se sigi picture moina ye ibase si Kunti sina kano Krishna da mana moisi protect tawidana adu de mana yamna thagatla kanda khurumjabagi matang ne mana sida utlise Kunti ne magi artist sina utlise Krishna sida mana khuramjabane balan loiraba matungda trai pani sumanamita ko gisima leira adagi sina kano Krishna se umnamak sembiriba manung suma pansu umnamak sembiriba si Krishna ne haibagi utpagi painting sigi painting se amungsi ure koima ure adagi sina ne sina imana thaina ngangweninge da koida lebigi ba warida aina visualize tawgibane ado sumaina bu yam phajana kano tawde sina kano se Duryodhana sina moigi manga se hatna bagi sum tawrakpa kanda moise yum amada leihan lidana ko yum amada lehelaga ma se hatlani na hai gibaneba yum ga da mai thadoibne moi yauna baina do atopa langphaisat ba oi lerambaneba moi nataba ishorna kallibane ba to
ꯑꯗꯣ ꯁꯤꯁꯦ ꯃꯣꯏꯒꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤꯗꯗꯤ ꯏꯗ꯭ꯔꯦ ꯑꯗꯣ ꯃꯣꯏꯒꯤꯗꯣ ꯕꯤꯗꯨꯔꯁꯦ ꯕꯤꯗꯨꯔꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯦꯕ ꯃꯍꯥꯇꯣꯔꯦꯁꯦ ꯑꯗꯨꯏꯗꯤ ꯁꯤꯒꯤꯁꯦ ꯄꯥꯕ ꯀꯥꯟꯗ ꯑꯩꯅ ꯀꯩ ꯅꯤꯡꯁꯤꯡꯉꯛꯀꯦ ꯑꯗ ꯏꯃꯥꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯗꯒꯤꯅꯦ ꯆꯦꯜꯂꯛꯄ ꯒ꯭ꯔꯨꯞ ꯑꯃꯅ ꯃꯣꯏꯁꯦ ꯃꯣꯏ ꯃꯌꯨꯝ ꯃꯩ ꯊꯥꯗꯣꯔꯛꯏꯁꯦ ꯀꯅꯥꯅ ꯍꯥꯏꯔꯛꯀꯦꯗꯅꯦ ꯃꯣꯏ ꯀꯨꯀꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩꯅ ꯅꯣꯏ ꯀꯟꯕꯗꯤ ꯉꯝꯃꯔꯣꯏ ꯑꯗꯨꯕꯨ ꯅꯣꯏꯁꯦ ꯀꯩꯅꯣ ꯅꯣꯏꯒꯤ ꯌꯨꯝꯁꯦ ꯃꯩ ꯊꯥꯗꯣꯔꯦ ꯑꯗꯨꯅ ꯅꯣꯏ ꯌꯥꯝ ꯊꯨꯅ ꯆꯦꯜꯂꯣꯏꯅ ꯃꯤꯅꯤꯠ 10ꯒꯤ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯃꯣꯏꯁꯦ ꯆꯦꯜꯂꯛꯈꯤꯕꯅꯦꯕ ꯑꯗꯨꯅ ꯕꯤꯗꯨꯔꯁꯤꯅ ꯗ꯭ꯔꯨꯖꯙꯣꯟ ꯂꯣꯝꯒꯤ ꯁꯥꯏꯠꯇ ꯂꯩꯔꯒꯁꯨ ꯃꯥꯅ ꯑꯗꯨꯒꯤꯗꯣ ꯍꯥꯏꯕꯤꯔꯛꯑꯦꯕ ꯑꯗꯣ ꯁꯤꯒꯤꯁꯦ ꯌꯦꯡꯉꯣ ꯌꯥꯝ ꯀꯌꯥ ꯐꯖꯅ ꯃꯥꯅ ꯌꯦꯛꯏꯅꯣ ꯉꯥꯏꯈꯣꯀꯣ ꯔꯤꯐ꯭ꯂꯦꯛꯁꯟꯁꯦ ꯎꯔꯕ ꯏꯃꯥ ꯎꯔꯦ ꯌꯦꯡꯉꯣ ꯃꯥꯅ ꯑꯗ ꯌꯨꯝꯁꯦ ꯆꯥꯛꯑꯒ ꯃꯣꯏꯅ ꯇꯧꯔꯀꯥꯟꯗ ꯊꯣꯛꯂꯛꯏꯁꯦ ꯎꯕ꯭ꯔꯥ ꯎꯏ 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 ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯁꯨꯝ ꯃꯊꯪ ꯃꯊꯪ ꯄꯥꯔꯛꯄꯗ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯣꯏꯁꯤꯅ ꯐꯠꯇꯕꯒꯤ ꯆꯥꯡꯁꯦ ꯀꯌꯥꯝꯅ ꯐꯠꯇꯒꯦꯗ ꯃꯣꯏꯅ ꯗ꯭ꯔꯧꯄꯗꯤꯁꯦ ꯑꯃꯨꯛ ꯗ꯭ꯔꯧꯄꯗꯤꯁꯤ ꯃꯣꯏꯅ ꯑꯃꯨꯛ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯃꯥꯒꯤ ꯁꯥꯔꯤꯁꯦ ꯂꯧꯊꯣꯛꯍꯟꯕꯗꯣ ꯑꯗꯨꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯕ ꯀꯥꯟꯗ ꯏꯃꯥꯅ ꯀꯨꯟꯇꯤꯁꯦ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏ ꯀꯥꯏꯅ ꯍꯥꯏꯈꯤꯗꯅ ꯏꯃꯥꯅ ꯈꯜꯂꯦꯅ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯀꯨꯟꯇꯤꯁꯦ ꯏꯃꯥꯅ ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯍꯥꯏꯔꯒ ꯏꯃꯥꯅ ꯃꯥꯒꯤ ꯃꯔꯝꯗ ꯊꯤꯒꯠꯈꯤꯕꯒꯤ ꯃꯔꯝꯁꯦ ꯑꯗꯩꯗꯅꯦ ꯃꯥꯅ ꯁꯤꯒꯤꯁꯦ ꯗ꯭ꯔꯧꯄꯗꯤꯁꯦ ꯑꯩꯗꯤ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯈꯪꯕꯨ ꯈꯪꯉꯨꯗꯦ ꯗ꯭ꯔꯧꯄꯗꯤꯁꯤꯒꯤ ꯃꯥꯒꯤ ꯁ꯭ꯋꯥꯌꯝꯕꯔꯗꯅꯦ ꯀꯔꯅꯁꯤꯁꯨ ꯂꯥꯛꯑꯦ ꯍꯥꯏꯌꯦꯕ ꯑꯗꯩꯗ ꯀꯔꯅꯁꯤꯅ ꯗ꯭ꯔꯧꯄꯗꯤꯁꯦ ꯄꯥꯝꯕꯖꯥꯠꯅꯤ ꯑꯗꯩꯗ ꯀꯔꯅꯁꯤꯗꯤ ꯗ꯭ꯔꯧꯄꯗꯤꯅ ꯄꯥꯝꯗ꯭ꯔꯕ ꯑꯗꯨꯅ ꯃꯥꯅ ꯗ꯭ꯔꯧꯄꯗꯤꯁꯤꯅꯅꯦ ꯑꯩꯒꯤ ꯁ꯭ꯋꯌꯝꯕꯔꯁꯤꯗ ꯁꯇ꯭ꯔꯤꯌꯥ ꯈꯛꯇꯪ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔ ꯃꯥꯁꯦ ꯏꯀꯥꯏꯕ ꯑꯃ ꯄꯤꯈꯤꯕꯖꯥꯠꯅꯤ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏꯅ ꯄꯥꯕꯗ ꯌꯥꯎꯔꯛꯀꯅꯤ ꯑꯗꯩꯗ ꯀꯔꯅꯁꯤꯅ ꯃꯥꯗꯤ ꯌꯦꯛꯑꯒ ꯂꯩꯔꯦꯗꯅ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯒꯦꯝꯕꯜ ꯇꯧꯕꯁꯤꯗ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯦꯅ ꯄꯣꯔꯦꯗꯅ ꯄꯣꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯀꯔꯅꯅ ꯏꯟꯁꯇꯤꯒꯦꯠ ꯇꯧꯔꯛꯄꯅꯦ ꯍꯥꯏꯌꯦꯕ ꯀꯩꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯋꯤ ꯏꯟꯁꯇꯤꯒꯦꯠ ꯇꯧꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣꯁꯦ ꯗ꯭ꯔꯧꯄꯗꯤꯁꯦ ꯃꯥꯁꯦ ꯏꯀꯥꯏꯕ ꯄꯤꯍꯟꯕꯒꯤꯁꯦ ꯃꯥ ꯏꯀꯥꯏꯕ ꯄꯤꯌꯣꯅ ꯀꯩ ꯀꯔꯅꯗ ꯃꯥ ꯌꯥꯗꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩꯔꯝꯃꯦ ꯑꯩꯅ ꯈꯪꯉꯨꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯣꯏꯅ ꯇꯧꯏꯁꯦ ꯀꯔꯅꯒ ꯗꯨꯁꯥꯁꯅꯒꯅꯦꯕ ꯗ꯭ꯔꯧꯄꯗꯤꯒꯤ ꯃꯥꯒꯤ ꯐꯤꯁꯦ ꯐꯤ ꯆꯤꯡꯉꯒ ꯃꯨꯜꯂꯤꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯗꯣ ꯀ꯭ꯔꯤꯁꯅꯅ ꯑꯗꯨꯝ ꯐꯤꯗꯣ ꯑꯗꯨꯝ ꯑꯔꯣꯏ ꯑꯈꯝ ꯅꯥꯏꯍꯟꯗꯦ ꯁꯤꯅꯦꯃꯥꯗꯗꯤ ꯑꯗꯨ ꯁꯤꯒꯤ ꯄꯤꯛꯆꯔꯁꯦ ꯌꯥꯝ ꯐꯖꯅ ꯌꯦꯛꯑꯦ ꯑꯣꯀꯦ ꯑꯗꯩꯗ ꯃꯥꯟꯗ ꯃꯥꯟꯗ ꯃꯣꯏꯒꯤꯁꯦ ꯃꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯑꯩꯅ ꯇꯧꯕꯗ ꯃꯣꯏ ꯑꯃꯦꯔꯤꯀꯟ ꯑꯥꯔꯇꯤꯁ ꯌꯥꯝ ꯅꯨꯡꯁꯤꯕ ꯖꯥꯗꯨ ꯔꯥꯅꯤꯅ ꯅꯨꯄꯤ ꯑꯃꯅ ꯃꯥꯅ ꯌꯦꯛꯄ ꯆꯥꯅ ꯑꯌꯥꯝꯕ ꯑꯗꯣ ꯄ꯭ꯔꯚꯨꯄꯥꯗꯅꯅꯦ ꯄꯤꯛꯆꯔꯁꯦ ꯈꯤꯇꯪ ꯌꯦꯛꯄꯗꯅꯦ ꯌꯥꯝꯅ ꯀ꯭ꯂꯥꯁꯤ ꯑꯣꯏꯅ ꯌꯦꯛꯄꯁꯤꯅ ꯃꯥꯅ ꯄꯥꯝꯕ ꯑꯗꯨꯒ ꯈꯤꯇꯪꯒ ꯆꯣꯞꯅꯒ ꯌꯦꯛꯑꯗꯅꯤ ꯃꯥꯅ ꯊꯤꯅ ꯆꯩꯌꯦ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇ ꯁ꯭ꯄꯣꯏꯜ ꯇꯧꯒꯗꯕ ꯀꯥꯏꯅ ꯌꯥꯝ ꯏꯁꯇ꯭ꯔꯤꯛ ꯑꯣꯏꯌꯦ ꯄ꯭ꯔꯚꯨꯄꯥꯗꯁꯦ ꯑꯗꯨꯅꯕꯨ ꯑꯣꯏꯔꯤꯅꯤꯗꯅ ꯑꯗꯣ ꯁꯤꯒꯤ ꯄꯤꯛꯆꯔꯁꯤ ꯌꯦꯡꯕꯗ ꯌꯦꯡꯉꯣꯅ ꯀꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯔꯤꯅꯣ ꯃꯥꯅ ꯎꯠꯂꯤꯁꯦ ꯃꯣꯏꯒꯤ ꯄꯥꯟꯗꯕꯀꯤꯁꯤꯅ ꯑꯁꯣꯝ ꯁꯥꯏꯗꯠꯇ ꯇꯧꯔ ꯃꯣꯏꯁꯦ ꯆꯟꯗꯣꯟꯒ ꯊꯤꯜꯂꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯎꯔꯦꯗꯅ ꯑꯗꯨꯒ ꯃꯊꯛꯇ ꯀ꯭ꯔꯤꯁꯅꯁꯦ ꯑꯗ ꯑꯩꯒꯤꯁꯦ ꯈꯤꯇꯪ ꯔꯤꯐ꯭ꯂꯦꯛꯁꯟꯗꯤ ꯑꯣꯏꯕ ꯑꯗꯣ ꯃꯊꯛꯇꯅ ꯏꯃꯥ ꯀ꯭ꯔꯤꯁꯅꯒꯤꯁꯦ ꯎꯕ꯭ꯔꯥ ꯎꯕ꯭ꯔꯥ ꯎꯏ ꯏꯕꯨꯡꯉꯣ ꯀ꯭ꯔꯤꯁꯅ ꯎꯏ ꯑꯗꯒꯤ ꯏꯃꯥ ꯏꯆꯦ ꯁꯥꯗꯅꯥꯁꯨ ꯌꯦꯡꯕꯤꯔꯤꯀꯣ ꯈꯨꯔꯨꯝꯖꯔꯤ ꯑꯣꯀꯦ ꯏꯆꯦꯃ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯚꯔꯆꯨꯋꯦꯜ ꯑꯣꯏꯔꯒꯁꯨ ꯄꯨꯟꯃꯤꯟꯅꯔꯦ ꯑꯗꯨꯒ ꯅꯦꯠꯁꯨ ꯑꯃꯨꯛ ꯄꯨꯔꯥ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯧ ꯑꯗꯨꯅꯦ ꯑꯗꯨ ꯐꯔꯦ ꯑꯗꯒꯤ ꯃꯁꯤꯗ ꯎꯠꯂꯤꯁꯤꯅꯅꯦ ꯃꯥꯅ ꯀꯨꯟꯇꯤꯁꯦ ꯑꯩꯈꯣꯏꯅ ꯄꯥꯔꯛꯏꯁꯦ ꯃꯥꯅ ꯀꯨꯟꯇꯤꯁꯤꯅ ꯍꯥꯏꯔꯛꯏꯁꯦ ꯃꯥꯅ ꯀ꯭ꯔꯤꯁꯅꯁꯦ ꯃꯁꯛ ꯐꯖꯅ ꯈꯪꯕꯒꯤꯅꯦꯕ
mana khangise Krishna sina mi akoigi sembiriba akoina uriba khudingmakse si da masi lei haibase uba khudingmakse udani khangde kanodani khangde aduda mana campusana ige aduga Krishna sina super soul oiredanako aduna akoigi soul ga super soul ga sidi destroy ke su tauroi aduna akoina transition oina transmigration haibra kanoma adugi word to use to bone man Prabhupada adaida mana se udise soul se kadai da lege na yanko do na mi amagida amamam life kitang ngal halise adagi animal gida plant gida the mind of kanda mana idea do smaina utle sigi picture sina magi gopi mayam na Krishna si ubada yam ngauzaba Thamoy khudingmakse gopi khudingmakki thamoy khudingmakse mana loinaba penbiba haibado aduda akhogina chum khitang he man gopi ginate sorry sigi the mana reference tauriba picture sina ne diman ne bauma sura kauba mana ne princess 16,000 se kidnap taukiba ti wari se khangrai ma ai khangdre adumdi adaida hintaba bauma sura sina ne princess 16,000 se kidnap taugi adaida Krishna sina ne ma sina ne amta keno Krishna sida khwairam ba mayam sina princess mayam adagidi Krishna sina moise kan balak eba ko adagidi kan balak pasida ngasagi bauma sura si kan balak pada mo hinsaba mura kauba makok mga panba mamuk thingnaraga ma se Krishna sina ma se loisangre adagidi adui matungda bauma sura si amuk loisalle mga kakhatkre adagi amai tawrakanda ngasagi princess singse kano kalleba adubu matamduda ma haise akoigi Vedic system gi matungina ne team sa singse mayumdagi ne moisi luhongdringai mamangda nupim sa singse mayumdagi mi mayumda natragana nungdangda thokta ba aduga nungdang lekpagi kano se masi leite ba Vedic system da masi tauhante ba sise aina thaina akoina angang ngenda so akoi basis kumba gite am strict oidana akoi abo koi da leke habo leke adadana ma thara ka lauhan gi ba ma do ning sange mai je pabata adaita luhongdriba nupi sina mana nupi sina matamduda mi gida leiruragadi mase mi meyamna phattana khallaga luhong bidaba haitare ko adaida hujiki ngasagi hinsaba sina kidnap tawramnina moise nungdang dulan khredana adaida hujiki princess sina Krishna sida haireba ado noi nayumda hallo noi gi napa ipa ki mayumda hallo habda moise hallo yadreba akoina hallagadi akoidi kamain tawni akoi chikanamtana luhongu yarro akoidi nungdang ama lalabanina adaida Krishna na pide kai dauni hairaga Krishna sina adaida akoi se lawroina moina hairaga maina luhongi haiba adugi wari kaidi khangda the si princess akoi si lawro habadi nupi luhongbiro haiba nupi singse aduna mana aduda nupi singse mana doina luhongi eba habadi luhongi si kanano ba Krishna na ne ngasagi princess me amdo okay ai bhap tare ai bhap raidanum chalure si uraba ure haibadi mana matamdugi kenoda Vedic civilization se mana wari si tam tawraga nupi oibagi se mana akoina nupi gini dana thizalise mane aduna adumaina nupi se am section na yo ammi haibanida matamduda adagi sina Krishna na mana angang oiringai gi Vrindavan da sanabagini adu moigi painting sing sa ina angang oiringai da su yamna
इमाना स्कूल ꯐꯖꯅ ꯇꯧꯔꯤꯉꯩꯗꯅꯦ ꯑꯩꯅ ꯃꯣꯏ ꯄꯦꯟꯇꯤꯡꯁꯦ ꯌꯥꯝ ꯐꯖꯩꯌꯦꯅ ꯈꯟꯈꯤꯑꯕ ꯍꯧꯖꯤꯛ ꯑꯃꯨꯛꯅꯦ ꯃꯣꯏꯁꯦ ꯂꯥꯏꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ ꯄꯦꯟꯇꯤꯡꯁꯦ ꯐꯖ ꯐꯖꯕ ꯌꯥꯎꯋꯦꯕ ꯑꯗꯩꯗꯤ ꯏꯃꯥ ꯏꯕꯥꯅꯤꯗꯤ ꯄꯥꯗꯤ ꯄꯥꯔꯒ ꯑꯩꯅ ꯎꯠꯇꯕꯗꯨꯗ ꯎꯠꯅꯤꯡꯗꯅ ꯎꯠꯄꯅꯤꯗ ꯑꯗꯒꯤ ꯁꯤꯁꯤꯅ ꯀ꯭ꯔꯤꯁꯅꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥꯒꯤ ꯃꯃꯥꯁꯤꯅ ꯃꯃꯥ ꯌꯁꯣꯗꯥꯁꯤꯅ ꯃꯥꯁꯦ ꯉꯥꯎꯁꯟꯃꯟꯈꯤꯗꯅ ꯄꯨꯟꯒꯦ ꯇꯧꯕ ꯑꯗꯨꯒꯤ ꯁꯤꯟꯗꯨꯅꯤ ꯊꯧꯔꯤꯅ ꯄꯨꯟꯕꯁꯨ ꯑꯥ ꯉꯝꯗ꯭ꯔꯕ ꯃꯥꯁꯦ ꯉꯥꯎꯁꯟꯅꯃꯟꯗꯅ 이마 타우 타우 이마기도ꯐꯖꯅ ꯄꯥꯏꯔ ꯊꯛꯎ ꯇꯥꯔꯛꯀꯅꯤ ꯁꯤ ꯎꯔꯕ ꯑꯩꯒꯤ ꯀꯩꯅꯣꯅ ꯒꯤꯇꯥꯅ ꯂꯥꯟꯖꯜꯂꯛꯏ ꯑꯧ ꯐꯩ ꯆꯥꯛ ꯐꯩ ꯈꯤꯇꯪ ꯊꯛꯆꯜꯂꯣꯏꯅ ꯊꯛꯎ ꯊꯛꯎ ꯏꯃꯥ ꯃꯈꯣꯟꯒꯤ ꯁꯤꯔꯦ ꯁꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯗꯩꯗꯤ ꯁꯤꯒꯤꯁꯤꯅꯅꯦ ꯃꯣꯏꯅ ꯍꯥꯏꯁꯦ ꯀ꯭ꯔꯤꯁꯅꯁꯦ ꯄꯣꯛꯂꯛꯄ ꯀꯥꯟꯗ ꯃꯥꯒꯤꯅꯦ ꯋꯥꯁꯨꯗꯦꯕꯒ ꯗꯦꯕꯀꯤꯁꯦ ꯃꯥꯒꯤ ꯄ꯭ꯔꯤꯚꯤꯌꯁ ꯂꯥꯏꯐꯇ ꯁꯨꯠꯇꯄꯥꯒ ꯄ꯭ꯔꯤꯁꯅꯤꯒ ꯀꯧꯋꯦ ꯍꯥꯏ ꯃꯣꯏꯒꯤ ꯄ꯭ꯔꯤꯚꯤꯌꯁ ꯂꯥꯏꯐꯁꯤꯗ ꯑꯗꯩꯗ ꯃꯣꯏꯅ ꯃꯣꯏ ꯑꯗꯨꯒꯤ ꯄ꯭ꯔꯤꯚꯤꯌꯁ ꯂꯥꯏꯐꯁꯤꯗꯅꯦ ꯃꯣꯏꯅ ꯃꯆꯥ ꯌꯥꯝꯅ ꯑꯐꯕ ꯑꯃ ꯐꯪꯖꯒꯦꯅ ꯑꯗꯨꯃꯥꯏꯅ ꯄꯦꯅꯦꯟꯁ ꯇꯧꯈꯤꯕ ꯀꯥꯟꯗ ꯑꯩꯗꯤ ꯅꯪꯒꯨꯝꯕ ꯐꯪꯖꯒꯦꯅ ꯑꯗꯨꯃꯥꯏꯅ ꯅꯤꯡꯈꯤꯕ ꯑꯗꯨꯗꯩꯗꯨꯗ ꯀ꯭ꯔꯤꯁꯅꯅ ꯌꯥꯈꯤꯕꯅꯦꯕ ꯑꯗꯨꯅ ꯁꯨꯠꯇꯄꯥꯒ ꯄ꯭ꯔꯤꯁꯅꯤꯒꯤ ꯂꯥꯏꯐꯁꯤꯗ ꯃꯣꯏꯅ ꯅꯤꯡꯉꯦꯗꯅ ꯑꯗꯨꯒ ꯕꯥꯁꯨꯗꯦꯕꯒ ꯗꯦꯕꯀꯤꯒꯤ ꯍꯧꯖꯤꯛꯀꯤ ꯂꯥꯏꯐꯁꯤꯗ ꯃꯣꯏꯅ ꯀ꯭ꯔꯤꯁꯅ ꯑꯣꯏꯅ ꯃꯥꯅ ꯃꯆꯥꯁꯦ ꯐꯪꯉꯦꯕ ꯑꯗꯨꯕꯨ ꯕꯥꯁꯨꯗꯦꯕꯒ ꯗꯦꯕꯀꯤꯁꯤꯗꯤ ꯀꯝꯁꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯨꯗ ꯂꯩꯔꯤꯅꯤꯗꯅ ꯄ꯭ꯔꯤꯖꯟꯗꯨꯗ ꯑꯗꯨꯅ ꯃꯣꯏꯅꯅꯦ ꯃꯆꯥꯁꯦ ꯄꯣꯛꯑꯕ ꯀꯥꯟꯗ ꯃꯥꯒꯤ ꯐꯣꯝꯁꯦ ꯃꯁꯤ ꯎꯏ ꯍꯥꯏ ꯑꯗꯨ ꯎꯕꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒꯤ ꯃꯣꯃꯦꯟꯠ ꯑꯃ ꯂꯩꯈꯤꯕ ꯃꯣꯏꯅ ꯃꯥꯒꯤ ꯂꯥꯏ ꯑꯣꯏꯅ ꯑꯣꯏꯕꯒꯤ ꯃꯥꯒꯤ ꯐꯣꯝꯁꯦ ꯑꯗꯨ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯒꯤꯅꯦ ꯑꯗꯨꯒꯤ ꯑꯃ ꯂꯩꯔꯦ ꯃꯆꯥꯁꯦ ꯄꯣꯛꯑꯒ ꯍꯥꯏꯍꯠꯂꯒ ꯍꯥꯠꯇꯣꯛꯄꯤꯔꯤꯕꯅꯤꯅꯦ ꯅꯤꯄꯥꯟ ꯁꯨꯕꯁꯤꯅ ꯃꯣꯏꯕꯨ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯁꯤꯅ ꯅꯤꯄꯥꯟ ꯁꯨꯕꯒ ꯁꯨꯡꯅꯠ ꯅꯠꯇꯕ ꯃꯆꯟꯅꯨꯄꯤꯅꯦꯕ ꯗꯦꯕꯀꯤ ꯀꯩꯅꯣꯁꯦ ꯀꯪꯁꯒꯤ ꯃꯆꯟꯅꯨꯄꯤꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯑꯗꯨꯗꯤ ꯅꯪꯅ ꯍꯦꯛ ꯄꯣꯛꯄ ꯅꯆꯥꯈꯩ ꯂꯣꯏ ꯍꯥꯠꯂꯅꯤꯅ ꯅꯨꯄꯥ ꯍꯥꯏꯔꯒ ꯅꯤꯄꯥꯟ ꯁꯨꯕ ꯃꯆꯥꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯀ꯭ꯔꯤꯁꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯥꯠꯈ꯭ꯔꯕꯅꯤ ꯂꯣꯏ ꯃꯣꯏꯒꯤ ꯌꯦꯡꯅꯕ ꯑꯣꯏꯈꯤꯒꯅꯤꯅ ꯑꯗꯨꯅꯦ ꯑꯗꯒꯤꯗꯤ ꯀ꯭ꯔꯤꯁꯅꯅ ꯑꯃꯨꯛ ꯃꯇꯝꯗꯨꯗ ꯂꯥꯛꯏꯁꯦ ꯕ꯭ꯔꯍ꯭ꯃꯁꯤꯅꯅꯦ ꯕ꯭ꯔꯍ꯭ꯃꯁꯤꯅꯁꯨ ꯃꯉꯣꯟꯗ ꯈꯣꯏꯔꯝꯃꯦꯕ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯌꯥꯝꯅ ꯋꯥꯔꯦꯅ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯅꯅꯦ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯌꯥꯝ ꯋꯥꯔꯀꯥꯟꯁꯤꯗꯅꯦ ꯗꯦꯃꯤꯒꯣꯠ ꯑꯗꯒꯤ ꯕ꯭ꯔꯍ꯭ꯃ ꯃꯣꯏꯅ ꯑꯦꯗꯃꯤꯅꯤꯁꯇꯔ ꯇꯧꯕ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯃꯣꯏꯅ ꯍꯥꯏꯗꯤ ꯀ꯭ꯔꯤꯁꯅꯁꯤꯗ ꯆꯠꯂꯒ ꯑꯝꯇ ꯍꯦꯜꯞ ꯇꯧꯕꯤꯌꯣꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯃꯇꯝꯁꯤꯗ ꯃꯥꯅ ꯍꯦꯛ ꯂꯥꯛꯏꯁꯦ ꯕ꯭ꯔꯍ꯭ꯃꯁꯤꯅ ꯐꯥꯎꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜቭ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯀꯩꯒꯤꯅꯣꯒ ꯃꯇꯝꯗꯨꯗꯅ ꯀꯝꯁꯒꯤ ꯃꯇꯝ ꯑꯣꯏꯔꯒ ꯀꯝꯁꯒ ꯃꯥꯒꯤ ꯍꯤꯡꯆꯥꯕ ꯃꯌꯥꯝ ꯑꯗꯨꯗ ꯔꯨꯜ ꯇꯧꯕꯁꯦ ꯃꯣꯏꯁꯤ ꯀꯩꯅꯣ ꯉꯝꯗ꯭ꯔꯕ ꯉꯥꯛꯊꯣꯛꯄ ꯉꯝꯗ꯭ꯔꯦꯕ ꯕ꯭ꯔꯍ꯭ꯃ ꯑꯗꯒꯤ ꯑꯇꯩ ꯗꯦꯃꯤꯒꯣꯠꯅꯁꯨ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯈꯣꯏꯔꯝꯕꯁꯦ ꯃꯉꯣꯟꯗ ꯂꯥꯛꯄꯤꯌꯣꯅ ꯑꯗꯨꯒꯤ ꯃꯣꯏꯅ ꯎꯠꯂꯤ ꯂꯥꯏꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯃꯒꯨꯟ ꯂꯩꯔꯒ ꯊꯣꯛꯄꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯃꯥꯅ ꯀ꯭ꯔꯤꯁꯅꯁꯤꯅ ꯁꯪꯒꯣꯝꯁꯦ ꯌꯥꯝ ꯄꯥꯝꯕ
ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯁꯤꯅ ꯁꯤꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯅ ꯑꯃꯦꯔꯤꯀꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯒꯤꯗ ꯀꯠꯄꯁꯦ ꯂꯥꯏꯒꯤꯗ ꯀꯠꯄꯁꯦ ꯃꯣꯏꯁꯤꯅ ꯑꯃꯨꯛ ꯁꯤꯗꯗꯤ ꯍꯣꯏ ꯚꯦꯖꯤꯇꯦꯔꯤꯌꯟ ꯑꯣꯏꯅ ꯀꯠꯄ ꯌꯥꯏꯌꯦꯅ ꯍꯥꯏꯔꯦꯀꯣ ꯂꯥꯏꯒꯤ ꯀ꯭ꯔꯤꯁꯅꯒꯤꯗꯤ ꯃꯤꯠ ꯆꯥꯗꯦꯌꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯨ ꯍꯥꯏꯔꯦꯅ ꯑꯗꯒꯤꯗꯤ ꯃꯣꯏꯗꯤ ꯃꯣꯏꯗꯤ ꯑꯗꯩꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯁꯂꯥꯠ ꯀꯠꯄ ꯌꯥꯕ꯭ꯔꯥ ꯁꯪꯒꯣꯝ ꯌꯥꯝ ꯆꯥꯔꯗꯤ ꯑꯗꯨ ꯇꯧꯋꯦ ꯀ ꯍꯥꯏꯗꯅꯦ ꯄ꯭ꯔꯚꯨꯄꯥꯗꯁꯦ ꯈꯜꯂꯒ ꯃꯥ ꯍꯥꯏ ꯀ꯭ꯔꯤꯁꯅꯁꯤꯗꯤ ꯃꯥꯁꯤꯅ ꯃꯥꯁꯦ ꯀꯅꯥꯅꯣ ꯃꯥꯅ ꯀꯔꯤ ꯄꯥꯝꯃꯤ ꯈꯣꯠꯂꯤꯁꯦ ꯂꯣꯏꯅꯃꯛ ꯚꯒꯋꯠ ꯒꯤꯇꯥꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯕꯅꯤ ꯑꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯑꯩ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯀꯦ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯄꯤꯌꯣꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯒ ꯅꯪꯅ ꯏꯁꯤꯡ ꯊꯛꯎꯅꯨ ꯁꯪꯒꯣꯝꯁꯦ ꯑꯣꯏꯅ ꯊꯛꯑꯣꯏꯅ ꯁꯪꯒꯣꯝ ꯄꯤꯁꯜꯂꯛꯑꯗꯤ ꯑꯩꯅ ꯄꯥꯝꯕꯗꯨ ꯐꯪꯕ꯭ꯔꯥ ꯑꯩꯅ ꯃꯥꯁꯤꯅꯅꯦ ꯌꯥꯝ ꯐꯖꯅ ꯍꯥꯏꯕ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯃꯥꯅ ꯇꯥꯛꯄꯁꯦ ꯁꯤꯁꯦ ꯀꯠꯂꯨ ꯁꯪꯒꯣꯝꯁꯤꯅ ꯁꯨꯃꯥꯏꯅ ꯁꯥꯔꯀꯥꯟꯗ ꯁꯤꯒꯤ ꯁꯟꯗꯦꯁꯁꯦ ꯁꯦꯝꯃꯒ ꯀꯠꯂꯨ ꯀ ꯍꯥꯏꯕꯁꯦ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯍꯦꯛ ꯁꯣꯏꯅ ꯍꯦꯛ ꯇꯧꯔꯝꯕ ꯑꯗꯩꯗ ꯃꯥꯁꯤꯅ ꯃꯥꯗꯤ ꯀ꯭ꯔꯤꯁꯅꯗꯤ ꯍꯣꯏ ꯃꯥꯅꯗꯤ ꯌꯥꯝꯅ ꯏꯆꯝ ꯆꯝꯅ ꯅꯣꯏꯅ ꯀꯠꯄꯁꯦ ꯀ꯭ꯔꯤꯁꯅꯁꯤꯅ ꯅꯣꯏꯗꯩ ꯅꯤꯔꯤꯅꯦꯅ ꯈꯟꯕ꯭ꯔꯥ ꯅꯤꯕ ꯅꯠꯇꯦ ꯃꯥꯗꯤ ꯂꯣꯏꯅꯃꯛ ꯃꯥꯅ ꯁꯦꯝꯃꯛꯏꯅꯤ ꯃꯥꯅ ꯂꯣꯏꯅꯃꯛ ꯐꯪꯉꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯉꯤꯁꯤꯗꯤ ꯃꯤꯗꯨꯅ ꯀꯠꯄꯒꯤ ꯚꯛꯇꯤ ꯃꯤꯗꯨꯅ ꯔꯤꯂꯦꯁꯟꯁꯤꯞ ꯂꯥꯏꯒ ꯊꯝꯕꯗꯣ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟꯁ ꯑꯣꯏ ꯍꯥꯏꯕꯅꯤꯗ ꯑꯗꯩꯗ ꯃꯥꯅ ꯍꯥꯏꯗꯣ ꯌꯥꯝꯅ ꯅꯣꯛꯅꯤꯡꯅ ꯍꯥꯏꯖꯥꯠꯅꯤꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯉꯔꯥꯡ ꯑꯩꯅ ꯀꯩꯅꯣꯝꯃ ꯄꯥꯕꯗ ꯉꯥꯏꯈꯣꯀꯣ ꯁꯤꯝꯇꯪꯒ ꯁꯦꯌꯔ ꯇꯧꯔꯒ ꯑꯩꯅ ꯏꯃꯥꯒꯤ ꯂꯩꯕ ꯀꯩꯅꯣꯗꯣ ꯂꯥꯏꯔꯤꯛ ꯑꯇꯩꯗꯣ ꯑꯩ ꯑꯃꯨꯛꯇꯪ ꯑꯃꯨꯛ ꯏꯃꯥꯅ ꯈꯤꯇꯪ ꯄꯣꯊꯥꯔꯕꯅꯤꯅ ꯑꯃꯨꯛ ꯑꯗꯨꯗ ꯎꯠꯁꯦ ꯉꯥꯏꯈꯣꯀꯣ ꯑꯩꯅ ꯉꯔꯥꯡꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯩꯅ ꯑꯗꯨ ꯄꯥꯔꯒ ꯑꯩꯁꯦ ꯌꯥꯝ ꯅꯣꯛꯑꯦꯕ ꯑꯗꯩꯗ ꯁꯤꯗꯩꯁꯦ ꯍꯥꯏꯁꯦ ꯃꯥꯅ ꯄ꯭ꯔꯚꯨꯄꯥꯗꯒꯤ ꯈꯨꯇꯥꯛꯁꯤꯅꯤꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯅꯤꯡꯉꯤꯁꯦ ꯃꯥꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯦ ꯃꯤ ꯑꯣꯏꯅ ꯄꯣꯛꯑꯦꯀꯣ ꯃꯦꯇꯤꯔꯤꯌꯦꯜ ꯋꯥꯔꯜꯁꯤꯗ ꯑꯗꯨ ꯄꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯃꯦꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯦꯟꯇꯦꯟ ꯇꯧꯕ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯗ ꯇꯥꯎꯗꯅ ꯑꯩꯈꯣꯏꯅ ꯕꯨꯙꯤ ꯁꯤꯖꯤꯟꯅꯔꯒ ꯂꯩꯕꯗꯣ ꯑꯗꯨꯅꯤꯀꯣ ꯑꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯁ꯭ꯇꯦꯠꯇꯨ ꯌꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯍꯥꯔꯗ ꯋꯥꯔꯛ ꯇꯧꯒꯗꯕꯅꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯕꯣꯗꯤꯁꯤꯐꯧ ꯃꯦꯟꯇꯦꯟ ꯇꯧꯕꯁꯦ ꯁꯤꯁꯦ ꯀꯩꯅꯣ ꯏꯁꯥꯒꯤ ꯑꯣꯟ ꯕꯣꯗꯤꯁꯦ ꯁꯤꯐꯧꯗ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯕꯣꯗꯤꯁꯤ ꯀꯃꯥꯏꯅ ꯊꯝꯒꯅꯤ ꯕꯣꯗꯤꯁꯤ ꯀꯃꯥꯏꯅ ꯊꯝꯃꯀꯥꯟꯗ ꯃꯥꯏꯟꯁꯤ ꯋꯔꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯃꯥꯅ ꯑꯗꯨꯗꯅꯤꯗꯅ ꯆꯥꯔꯣꯏꯗꯧꯕ ꯄꯣꯠ ꯑꯗꯒꯤ ꯊꯛꯑꯣꯏꯗꯧꯕ ꯄꯣꯠ ꯑꯗꯨꯗꯨ ꯃꯥꯅ ꯑꯗꯨꯗꯅꯦꯕ ꯄ꯭ꯔꯤꯁꯀ꯭ꯔꯤꯞꯁꯟ ꯄꯤꯔꯛꯏꯁꯦ ꯑꯗꯩꯗ ꯃꯥꯅ ꯍꯥꯏꯌꯦ ꯀ꯭ꯔꯤꯁꯅꯅ ꯀꯃꯥꯏꯅ ꯀꯔꯤ ꯍꯥꯏ ꯑꯔꯖꯨꯟꯗ ꯀ꯭ꯔꯤꯁꯅꯅ ꯑꯔꯖꯨꯟꯗ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯍꯥꯏꯗꯦꯅ ꯑꯔꯖꯨꯟ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩ ꯂꯣꯏꯅ ꯅꯪꯒꯤ ꯇꯧꯔꯒꯦ ꯅꯪꯗꯤ ꯐꯝꯃꯒ ꯅꯪ ꯒꯟꯖꯥ ꯊꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯍꯥꯏ ꯃꯥꯅ ꯑꯃꯦꯔꯤꯀꯟꯁꯤꯡꯁꯤꯗ ꯇꯥꯛꯏꯅꯦꯕꯁꯦ ꯍꯥꯏꯗꯤ ꯃꯥ ꯍꯥꯏꯗꯣ ꯀ꯭ꯔꯤꯁꯅꯅ ꯑꯔꯖꯨꯟꯗ ꯑꯃꯥꯏꯅ ꯀꯩꯁꯨ ꯍꯥꯏꯗꯦ ꯍꯥꯏꯕꯅꯤꯗ ꯀ꯭ꯔꯤꯁꯅꯅꯗꯤ ꯂꯣꯏꯅ ꯇꯧꯔꯤꯅꯤ ꯑꯗꯨꯕꯨ ꯀ꯭ꯔꯤꯁꯅꯅ ꯑꯔꯖꯨꯟꯗ ꯀꯩ ꯍꯥꯏꯅ ꯑꯦꯗꯚꯥꯏꯁ ꯇꯧꯏ ꯈꯠꯅꯧ ꯅꯪ ꯈꯠꯅꯧ ꯃꯤꯗꯣ ꯈꯠꯅꯧ ꯅꯪ ꯅꯊꯧꯅꯦꯅ ꯃꯥꯅ ꯃꯥꯏ ꯃꯊꯧꯗꯣ ꯃꯁꯛ ꯈꯪꯍꯟꯅ ꯇꯥꯛꯑꯦ ꯍꯥꯏꯕꯅꯦꯕ ꯑꯗꯩ ꯃꯥ ꯍꯥꯏꯅꯦ ꯑꯔꯖꯨꯟꯅꯁꯨ ꯀ꯭ꯔꯤꯁꯅꯗ ꯀꯩꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯀ꯭ꯔꯤꯁꯅ ꯅꯪꯗꯤ ꯑꯩꯒ ꯌꯥꯝ ꯇꯤꯟꯅꯕ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯣꯏꯕꯅꯤꯅ ꯅꯪ ꯈꯠꯅꯔꯣ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯈꯠꯅꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯐꯝꯃꯒ ꯑꯩ ꯒꯟꯖꯥ ꯊꯛꯑꯒ ꯂꯩꯒꯦ ꯍꯥꯏꯗꯤ ꯑꯗ ꯑꯩꯅ ꯃꯥꯏꯁꯦ ꯄꯥꯕ ꯀꯥꯟꯗ ꯈꯜꯂꯦ ꯑꯩꯅ ꯃꯥꯏꯗꯨꯗ ꯂꯥꯛꯏꯗꯣ ꯃꯇꯝꯗꯨꯗꯗꯤ ꯍꯤꯞꯄꯤ ꯉꯥꯛꯇ ꯂꯥꯛꯑꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯣꯏꯁꯤꯡꯁꯦ ꯐꯝꯃꯒ ꯒꯟꯖꯥꯒ ꯊꯛꯑꯒ ꯁꯨꯝ ꯉꯥꯎꯔ ꯂꯩꯕ ꯃꯌꯥꯝꯗꯨꯒꯤ ꯀ꯭ꯔꯥꯎꯗꯇꯨ ꯃꯥꯅ ꯁꯤꯒꯤ ꯇꯤꯆꯤꯡꯁꯦ ꯆꯪꯅꯅꯕꯅꯦꯕ ꯃꯥ ꯍꯥꯏꯁꯦ ꯑꯗꯨ ꯅꯠꯇꯦ ꯃꯥ ꯍꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯝꯃꯒ ꯒꯟꯖꯥ ꯊꯛꯄꯗꯣ ꯑꯗꯨꯗꯤ ꯀ꯭ꯔꯤꯁꯅ ꯀꯣꯟꯁꯤꯌꯁꯅꯦꯁ ꯀꯧꯗꯦ ꯍꯥꯏ
ꯎꯝ Krishna Krishna conscious oiba lai gi masak khangba lai conscious oiba God conscious oiba minadi kesu lai this maina khoiram de ishori bungo aigi da makta ne nang na doin sinbiro doin tawbiro atuga ai phammaga ne ai ganja thaga lege na kesu haide hai ma ja hanjan hanjana sigi paragraph sita ganja sa umari rak palle buko aduna ma ai se lai gi masak khangba midi mana tabak tawgadamni mathau masak khangadamni haiba aduna mathau masak khangaga magi body se haidi akhoi body se si maintain tawgadabani material world sidai sidadi kano nangi nasana tabak tawba hard labor ama tawbagi kano changi haiba da mana mathang mathang amaina pire igi even akoina lion se jungle gi ningthau ni haidana ado lion sina jungle gi ningthau ni na hairaga lion sina aidi ningthau ni na ai tummaga leirage adoidi sa mayam aigi ya sida ai ya se kathoge aidi ningthau ni na ai ya sida chango oina amaina kesu haide adu possible oide aduna lion do ningthau oiraga suma masana chatlaga magi chana nabadu mana thi haiba do mana sidai se ta isa ina doina makti parro hai se yam nungsina taktra ne se mai khutak se mai matam duga magi public mangonda only ba public duga chana na ta eba adune doi bi ima kano tawbi imana book phangbado mathangi akhoi je amrak ka paraga imagi larik siloiragani aduna imana muk larik se kano camera do muk kitang on thokre imagi se ai kano ni nang lai uketa lai sina camera se ino tawon bagin Vale. Sida MP lekhidraba ningthokongam tombi singhana chillaba matamduda lepaki seba taure politics ta sumai pa abani ko ma taruklok or mane MP ka ba ai khangre subject to correction yam adu mathang ka bani adu mana lyric se professor guno gi painting ngai se masi mana iram bani aduga ani suba lyric siga si mazai bungo Satyajitna aigi damak thabirakpani aigi mafamsida isum lay ani makse aina phangrabani kanana bu thabirakadoino phangraga ai kadai station da larik ani sem thanambano haibase ai memory da laitre ai nakta laite harubudagi isai bungo sina muk tharake mai bem nang kainta khallunu haina ani se tharaineba adu yam nungaire tamona tamo Satyajitna thabirakpagi khurumjari tamo yamna akhoi tawjaba thapak khudingmakta yamna akhoi support tawbiba haitare ko da aina akhoi spirituality gi sida sum archive tarokpa kansida akhoi pabung aina kaujare aina mingoina pabung tombisina akhoi manipur gi damakta taramanga larik se ibeda imana chapter se khara paagreba adu paba sida isna sum khangning aba kaigino gumana govinda gi maram sida su huji pabung thangjam da saratna smaina nirupon tawbagi irakpa sida matamduda pabungna khangba adagi yamna nungai ba akhoi manipur gi related oiba historical oiba masi irakpa sida aina muk yam taninga ba aduna aina karam chapter se akoina lanthokre hai sai ima da haijara age aduga adu mark tawraga dum continue tawrase doidi aina playlist ama sema kanda akhoi myam se khangminna se ba adu dina atay kari haibiningba lairing asigi amuk program si loisanaba du masigi dia hak su mayam punama pukhiram yam punama pukhiram jari
ꯂꯥꯟꯈꯤꯕꯒꯨꯝꯕꯁꯨ ꯌꯥꯎꯔꯕꯅꯦ ꯑꯩꯁꯦ ꯌꯥꯝꯅ ꯏꯁꯥꯅꯒ ꯌꯥꯝ ꯏꯀꯥꯏꯖꯕ ꯑꯩꯅ ꯂꯥꯟꯈꯤꯕꯁꯦ ꯑꯩꯅ ꯈꯪꯖꯔꯛꯇꯅ ꯑꯗꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯑꯩ ꯃꯊꯪꯁꯨ ꯑꯩꯅ ꯉꯝꯃꯤꯈꯩꯗꯤ ꯏꯆꯥꯁꯤꯡꯅ ꯇꯥꯅꯤꯡꯕ ꯀꯩꯗꯧꯕ ꯂꯥꯏꯔꯤꯛ ꯂꯩꯔꯒꯁꯨ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨꯝ ꯑꯩ ꯊꯤꯖꯔꯒ ꯄꯥꯖꯔꯛꯀꯦ ꯑꯗꯨ ꯑꯗꯨꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯤꯇꯔꯦꯆꯔ ꯁ꯭ꯄꯤꯔꯤꯆꯨꯋꯦꯂꯤꯇꯤꯒꯤ ꯃꯔꯝꯗ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯖय श्री कृष्ण जय श्री कृष्ण चैतन्य प्रभु नित्यानंद श्री अद्वैत गदाधर शिवासादि गौर भक्त वृंद हरे कृष्णा कृष्ण कृष्ण हरे 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 राम 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 हरे 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 कृष्ण